Mayampun upu sanjay saramana taram noksari. Movie story Manipuri ngasi mupudun lakchari film sigi maming Escape from Pretoria. Masi 2020 the release taukiwa aseng bathokiwa thokdoki wari danam kiwa crime thriller category gi Hollywood movie mani. Masina phangkiwa rating singdi IMDb da 10 gi manung de 6.8 ki rating phani. Rotten Tomatoes da 71% gi fresh oy. Google users na 73% gi like piro film mani. Movies gi director Francis Anand. Aduga writer su Francis Anana Tim Jenkin na ikiwa Inside Out Escape from Pretoria haiba lairika dudagi mu ithok bani. Mayam da bhap tana wa haijaramge. Phawruba lairika sibu iramliba Tim Jenkin haribu nupas da thokiba magi asengba punsi wari aduni film asida ullibasi. Aduga producer na Mark Blaney amadi Jackie Shepard no oi. Maroi ba saktam langliba singdi film sigi main protagonist Tim Jenkin gi saktam da maming lerba actor Daniel Radcliffe. Stephen Lee ki saktam da Daniel Weber, Dennis Goldberg ki saktam da Ian Hurt, Leonard Fontaine ki saktam da Mark Leonard Winter. Aduga film sigi main antagonist Mongo ki saktam da Nathan Pace. Pare me ama music film sigi wari liba hujjarage. Aina haiba da soiki balan ki bamari sid hobu yaw matam da me amda ngak piu haiba wapam thamjari. 1970 ki matam da South Africa da angu bujati ki miyo singna power paisinduna amu bujati singbu namthaba hanthani yengba lokaya ma sanaramki. Masigi system asibu apartheid system haina kawi. System asida amu bujati singbu yamna hanthaba thakta thamduna angu bujati singdene hena khudongchaba piba lokaya ma yauribani. Masi mayokta miyamna lengaki mathakta ihau kaya ma hoduna lakhi. Film sigi lead character oriba Tim Jenkin amasung Stephen Lee Makoyani sisu South African University dagi graduate loiraba mahiro singni. Makoyani si angu wasati gi mioi oizarabasu African National Congress kowa Nelson Mandela na lusing balup amada yausinduna amuba jati singbu namthabiriba apartheid system asigi mayokta protest tawba yawkiba mioi singni. Makoyani bu sarkar na phajinduna Pretoria jail da thamjinki. Film asida Makoyani amasung atopa political prisoner Leonard Fontaine kobo political prisoner amaga punduna Makoy humna yamna hai singna honaduna yamna section khaba jail asidagi nanthorokibagi asengba thokiba wari de yumpham oiduna puthokpa film ni Escape from Pretoria. Movie sigi ahuba sinmakta da ulaliba 1970 gi matamni. Matamsda praja miyamna sarkar gi mathakta akanbi iho hoduna protest tawbagi saktamsi urli. Masigi loinana background dagi Tim Jenkin gi khonjel da yengliba khoida asumna hairi. Ai amasung Stephen Lee na 1973 da graduation hek loisilakpa tanja asidadi South Africa da tamthirba irang sing thoktuna mai hauba haibudu oire. Tamthirba police singna amuba jati gi naha kyabu usi ma hatpa dauna karisulaitam mong da hatoli. Amaromda anguba jati gi miyoi singna makhoi khaktigi reserve tawba samudra khongban gi phajarba mafamda hauraba pina koladas koba mamal tangnaba yu thaktuna harauna lenthokpa loinana tawriba thawong sing asibu kumai gum yengdun lairi. Apartheid hairibasi miyoi bagi kuchu gi matungina thak khaidokpa system ni. Masigi system asigi marakta ai hak saurakhi. Aduba aina gyan tarakpadadi asigumlaba mina mibu otpi nei biba hanthani yengbiba kya asi imitta sangsan na urare. Matamamada aina masi singsibu khanjiluba tawdana lairamlagasu ngasidi ai mikap thoktuna masi mayokta thengai narege haiduna lairabani. Khenabana thallaba minamana thallaba khunais da lairiba manadaba punsi marelasi aikhoi hojikti pamlaktre. Aikhoina free oiba South Africa mo ohenabagi damakta hojik chathariba lanphamasda saruk yakhigani. Masi haiduna Tim Jenkin na mahaki pendaba singasibu phongdoli. Hojek Tim Jenkin amasung Stephen Lee Makoyani si miyamde awareness pinabagi damakta sebau kaya yawraba khaw khara pudun lali. Masing matungda makoyna puraliba khaw sing asi aronba mafam sing khan khanduna thamjili. Khaw sing asi manungda pokhairaknabagi damakta device khara su haplibani. Masina pokhairakpa matamda miyamda aso open dia holloi. Tawudabu makoygi sebau sing asdi saithorakadoribani. Makoyna sungna tawribagi maramdi karigumba pokhaibagi thokdok thokanba taragadi miyamgi attention hena phangduna makoyna sarkargi mayokka tawriba ihosigi awareness pinaba sebau sing si soidna pagani haibagi makoyna thajai. Matawsuna makoyna puraliba khawsing si mathang thamjinba loirama matungda mafamsdigi salhunabagi damakta prap tholai. Hojek khawsi mathang pokhairakuna sebau sing si loina paithorale. Asuma tawudagi mafamsida irang macha ama thokle. Masdigi makoyni si yam thuna senkinabagi damakta honari. Adu police na makoyni si khangkibadagi thattuna senpham laikidre. Matosuna makoyni police na phagre. Mathangi sindana Tim Jenkin si police station gi lokapta phadan lairibasi ulai. Mafamsda magi nuksinaribi Daphne harbi nupi silagli. Mag si amuba jati gi nupi mani. Daphne na sangsilaktuna mangon lon na sel khara supiragi. Mana hairi ai nangna haiba sel du puraglabani. Masi section na thamjilu.
ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯁꯤꯡꯅ ꯎꯈ꯭ꯔꯕꯗꯤ ꯆꯍꯤ 12 ꯑꯃꯒ ꯍꯦꯟꯅ ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯁꯥꯡꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯖꯖꯁꯤꯡꯗ ꯊꯥꯗꯣꯛꯄꯤꯅꯕ ꯑꯄꯤꯜ ꯇꯧꯔꯨꯅꯨ ꯖꯦꯜ ꯃꯅꯨꯡꯗ ꯐꯅꯌꯥꯝꯅ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯕꯁꯨ ꯃꯇꯝ ꯈꯔꯗꯤ ꯍꯟꯕ ꯂꯩꯇꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯈꯣ ꯑꯁꯨꯝꯅ ꯗꯦꯐꯅꯤꯒꯤ ꯊꯧꯅꯥ ꯄꯤꯕ ꯋꯥꯐꯝꯁꯤꯡ ꯇꯥꯔꯒ ꯖꯦꯟꯀꯤꯟꯅꯁꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇ꯭ꯔꯕ ꯖꯖꯁꯤꯡ ꯑꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯅꯕ ꯃꯈꯣꯏꯒꯤ ꯊꯧꯖꯥꯜ ꯁꯨꯡꯅꯤ ꯅꯤꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯔꯤꯕꯤ ꯗꯦꯐꯅꯤꯁꯨ ꯅꯨꯡꯉꯥꯏꯇ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯤꯝ ꯑꯁꯤ ꯇꯣꯏꯂꯦꯠꯇ ꯐꯝꯗꯨꯅ ꯂꯩꯔꯒ ꯗꯦꯐꯤꯅꯤꯅ ꯄꯤꯔꯝꯕ ꯁꯦꯜꯁꯤꯡ ꯑꯁꯤ ꯂꯣꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯥꯔ ꯀꯦꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯆꯨꯔꯨꯞ ꯍꯥꯞꯅꯅꯕꯒꯤ ꯃꯈꯨꯝ ꯑꯃꯗ ꯄꯩꯁꯥ ꯑꯁꯤ ꯍꯥꯞꯆꯤꯜꯂꯒ ꯃꯁꯤꯒꯤ ꯁꯤꯒꯥꯔ ꯀꯦꯁ ꯑꯁꯤꯕꯨ ꯑꯃꯨꯛ ꯆꯩꯅꯥꯈꯨꯜ ꯈꯥꯡꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯊꯨꯟꯗ ꯅꯝꯁꯤꯟꯗꯨꯅ ꯂꯣꯠꯂꯤꯕꯅꯤ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯐꯦꯟꯅ ꯆꯠꯊꯈꯤꯕ ꯀ꯭ꯔꯥꯏꯝ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯀꯣꯔꯠꯇ ꯇ꯭ꯔꯥꯏꯜ ꯆꯠꯊꯕ ꯍꯧꯔꯦ ꯖꯦꯟꯀꯤꯟꯒꯤ ꯃꯄꯥ ꯑꯁꯤ ꯃꯃꯤꯡ ꯂꯩꯔꯕ ꯐꯥꯔꯃꯥꯀꯣꯂꯣꯖꯤꯁ ꯑꯃꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥꯅ ꯁ꯭ꯀꯣꯂꯔ ꯑꯃꯅꯤ ꯃꯈꯣꯏꯅ ꯑꯉꯧꯕ ꯖꯥꯇꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯂꯛꯂꯕꯁꯨ ꯑꯃꯨꯕ ꯖꯥꯇꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯉꯧꯕ ꯖꯥꯇꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯏ ꯍꯥꯏꯗꯨꯅ ꯖꯁꯅ ꯁꯥꯎꯅ ꯀꯔꯦꯝꯅꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯇꯨꯅ ꯆꯩꯔꯝꯃꯤ ꯕꯣꯝ 16 ꯁꯥꯗꯨꯅ ꯄꯣꯈꯥꯏꯍꯟꯕꯒꯤꯗꯃꯛꯇ ꯄ꯭ꯔꯤꯇꯣꯔꯤꯌꯥ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯖꯟꯗ ꯆꯍꯤ 12 ꯐꯥꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯖꯦꯟꯀꯤꯟꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯈꯤꯕ ꯁ꯭ꯇꯦꯐꯦꯟ ꯂꯤꯕꯨꯅ ꯆꯍꯤ 9ꯒꯤ ꯐꯥꯗꯣꯛꯄꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯑꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯐꯦꯟ ꯂꯤ ꯑꯁꯤ ꯀꯣꯔꯠꯔꯨꯝ ꯑꯃꯗ ꯐꯥꯗꯨꯅ ꯊꯝꯂꯤ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯊꯣꯡꯅꯥꯎ ꯑꯃꯗꯒꯤ ꯆꯣꯡꯊꯔꯛꯂꯦ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯇꯥꯟꯖꯥꯁꯤꯗ ꯒꯥꯔꯗ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯀꯥꯎꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯥ ꯑꯃꯨꯛꯀꯁꯨ ꯐꯥꯈ꯭ꯔꯦ ꯃꯇꯧꯁꯨꯝꯅ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟ ꯂꯤ ꯐꯥꯗꯨꯅ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯇꯣꯔꯤꯌꯥ ꯄ꯭ꯔꯤꯖꯟ ꯑꯁꯤꯗ ꯌꯧꯔꯛꯈꯤ ꯄ꯭ꯔꯤꯖꯟ ꯑꯁꯤꯒꯤ ꯍꯦꯗ ꯋꯥꯔꯗꯦꯟ ꯑꯣꯏꯔꯤꯕ ꯀꯦꯞꯇꯦꯟ ꯁ꯭ꯅꯦꯄꯦꯜꯅ ꯃꯈꯣꯏꯅꯤ ꯌꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯅ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟꯕꯨ ꯌꯦꯡꯂꯒ ꯃꯈꯣꯏꯅꯤꯁꯤ ꯋꯥꯏꯠ ꯄꯤꯄꯜ ꯑꯣꯏꯖꯔꯕꯁꯨ ꯋꯥꯏꯠ ꯄꯤꯄꯜꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯇ꯭ꯔꯦꯇꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯃꯑꯣꯡꯗ ꯁꯥꯎꯅ ꯆꯩꯁꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯦꯗ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯄ꯭ꯔꯤꯖꯟ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯀꯥ ꯇꯝꯅ ꯄꯨꯁꯤꯜꯂꯛꯂꯤ ꯄ꯭ꯔꯤꯖꯟ ꯑꯁꯤ ꯃꯇꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯕ ꯃꯃꯤꯡ ꯆꯠꯄ ꯖꯦꯜ ꯑꯃꯅꯤ ꯃꯐꯝꯁꯤꯗ ꯃꯄꯥꯟꯒꯤ ꯄꯥꯎ ꯑꯣꯏꯒꯗꯕ ꯄꯥꯎꯆꯦ ꯔꯦꯗꯤꯑꯣꯅꯆꯤꯡꯕ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯦ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯔꯝꯗ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯗꯦ ꯄꯩꯁꯥꯅꯆꯤꯡꯕ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯝꯅ ꯑꯄꯤꯛꯄ ꯃꯈꯜꯒꯤ ꯑꯦꯟꯚꯦꯂꯞ ꯑꯃꯈꯛꯀꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕ ꯌꯥꯒꯅꯤ ꯊꯥ ꯑꯃꯗ ꯑꯃꯨꯛꯈꯛꯇꯪ ꯑꯣꯏꯅ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒ ꯎꯅꯕꯒꯤ ꯑꯌꯥꯕ ꯂꯩ ꯃꯗꯨꯁꯨ ꯎꯅꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯔꯀꯥꯔꯅ ꯑꯄ꯭ꯔꯨꯞ ꯇꯧꯔꯕ ꯃꯤ ꯑꯣꯏꯒꯗꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗꯁꯨ ꯀꯨꯞꯅ ꯁꯦꯟꯅꯒꯅꯤ ꯃꯐꯝꯁꯤꯗ ꯑꯣꯇꯣꯃꯦꯇꯤꯛ ꯒ꯭ꯔꯤꯜ ꯗꯣꯔ ꯌꯣꯠꯅ ꯁꯥꯕ ꯊꯣꯡ ꯀꯌꯥ ꯃꯔꯣꯜ ꯊꯝꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯁꯇꯦꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯁꯨꯝꯅ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟ ꯃꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟꯕ ꯁꯦꯜꯗ ꯊꯝꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯑꯊꯤꯡꯕ ꯂꯩ ꯑꯗꯨꯃꯥꯏꯅꯃꯛ ꯃꯈꯣꯏ ꯑꯅꯤꯅ ꯐꯛꯂꯥꯡꯗ ꯈꯨꯠꯅ ꯊꯤꯟꯗꯨꯅ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ ꯄ꯭ꯔꯤꯖꯟ ꯑꯁꯤꯒꯤ ꯍꯦꯗ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯃꯣꯡꯒꯣ ꯍꯥꯏꯔꯤꯕꯁꯤꯅ ꯁꯦꯜꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯣꯡ ꯈꯨꯗꯤꯡꯃꯛꯀꯤ ꯁꯣ ꯃꯍꯥꯛꯅ ꯂꯣꯏꯅ ꯄꯥꯏ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯂꯥꯡꯕ ꯐꯥꯎꯕ ꯌꯥꯗꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯖꯦꯜꯗ ꯂꯩꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯃꯇꯝꯁꯤꯗ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏ ꯄꯨꯝꯕ ꯍꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯧꯗꯣꯔꯛꯂꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀ꯭ꯌꯨꯗ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯍꯟꯗꯨꯅ ꯃꯊꯪ ꯆꯠꯍꯜꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯖꯦꯜꯒꯤ ꯀꯦꯟꯇꯤꯟ ꯍꯣꯜ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯥꯡꯁꯤꯗ ꯃꯉꯣꯟꯗ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯄ꯭ꯔꯤꯖꯅꯔꯁꯤꯡꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯅꯔꯤꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯝꯃꯤ ꯖꯦꯜ ꯑꯁꯤꯗ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯇꯝꯊꯤꯕ ꯀ꯭ꯔꯥꯏꯝꯗ ꯆꯦꯟꯅꯕ ꯃꯤꯍꯥꯠꯄ ꯗꯥꯀꯨ ꯇꯔꯥꯡ ꯑꯣꯏꯕ ꯒꯦꯡꯁꯇꯔ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯒ꯭ꯔꯦ ꯃꯆꯨ ꯂꯤꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯔꯨꯕ ꯏꯍꯧ ꯍꯧꯔꯨꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯖꯦꯟꯀꯤꯟ ꯑꯁꯤ ꯑꯃꯨꯕ ꯖꯥꯇꯤꯁꯤꯡꯒꯤꯗꯃꯛꯇ ꯏꯍꯧ ꯍꯧꯔꯨꯕ ꯃꯤ ꯑꯣꯏꯕꯁꯤꯗꯅꯤ ꯕ꯭ꯂꯨ ꯃꯆꯨ ꯂꯤꯠꯄ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯅꯔꯤꯕꯁꯤ ꯖꯦꯟꯀꯤꯟꯅꯁꯨ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯐꯥꯎꯔꯕꯅꯤ ꯃꯇꯥꯡꯁꯤꯗ ꯗꯦꯅꯤꯁ ꯒꯣꯜꯕꯔꯒ ꯀꯧꯕ ꯁꯦꯅꯤꯌꯔ ꯄ꯭ꯔꯤꯖꯅꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯅꯛꯅꯔꯨꯅꯣ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯐꯝꯁꯤꯗ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯗꯦꯅꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯖꯦꯜ ꯑꯁꯤꯗ ꯕ꯭ꯂꯦꯛ ꯄꯤꯄꯜꯁꯤꯡꯒꯤꯗꯃꯛꯇ ꯂꯨꯆꯤꯡꯗꯨꯅ ꯏꯍꯧ ꯍꯧꯔꯨꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯅ ꯐꯥꯗꯨꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯒꯥꯔꯗꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯄꯁꯤꯗ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ ꯇꯦꯕꯜꯗ ꯊꯤꯟꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯈꯪꯍꯜꯂꯛꯂꯝꯃꯤ ꯃꯇꯥꯡꯁꯤꯗ ꯁ꯭ꯇꯦꯐꯦꯟꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯔꯦ ꯗꯦꯅꯤꯁꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯍꯥꯟꯅꯗꯒꯤ ꯇꯥꯈ꯭ꯔꯦ ꯅꯈꯣꯏꯕꯨ ꯆꯍꯤ ꯀꯌꯥꯒꯤ ꯐꯥꯗꯣꯛꯄꯤꯔꯛꯄꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯛꯏ ꯁ꯭ꯇꯦꯐꯦꯟꯅ ꯖꯦꯟꯀꯤꯟꯒꯤꯅ ꯆꯍꯤ 12ꯅꯤ ꯑꯗꯨꯒ ꯑꯩꯒꯤꯅ ꯆꯍꯤ 9ꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯗꯟꯗꯤ ꯑꯣꯏꯅ ꯄꯤꯔꯛꯂꯤꯕ ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯑꯁꯤ ꯌꯧꯅ ꯑꯩꯈꯣꯏꯅ ꯁꯥꯡꯊꯅ ꯂꯩꯕꯒꯤ ꯄ꯭ꯂꯥꯟꯗꯤ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯌꯥꯠꯇꯨꯅ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯗꯦꯅꯤꯁꯅ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇꯒ ꯍꯟꯅ ꯃꯨꯟꯅ ꯈꯟꯊꯈꯣ ꯍꯥꯏꯗꯨꯅ ꯉꯥꯡꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯖꯦꯜꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯄꯣꯂꯛ ꯀꯧꯕ ꯑꯃꯨꯕ ꯖꯥꯇꯤꯒꯤ ꯅꯨꯄꯥ ꯑꯃꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯐꯨ ꯆꯩꯁꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕꯤꯔꯝꯃꯤ ꯃꯁꯤꯗ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯕ꯭ꯂꯨ ꯃꯆꯨ ꯂꯤꯠꯄ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯅꯁꯨ ꯀꯔꯦꯝꯅꯔꯤꯕꯁꯤꯗ ꯌꯥꯎꯁꯤꯟꯕꯒ ꯂꯣꯏꯅꯅ ꯋꯥ ꯂꯥꯎꯅ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ
ꯑꯗꯨꯕꯨ ꯗꯦꯅꯤꯁ, ꯖꯦꯟꯀꯤꯟ, ꯁ꯭ꯇꯦꯐꯦꯟ ꯑꯃꯗꯤ ꯑꯇꯩ ꯒ꯭ꯔꯦ ꯃꯆꯨꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯖꯅꯔꯁꯤꯡꯁꯤꯗꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯊꯧꯑꯣꯡꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡꯁꯤꯗ ꯖꯦꯟꯀꯤꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯐꯦꯟꯅ ꯃꯈꯣꯏ ꯖꯦꯜꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯤꯑꯣꯅꯥꯔꯗ ꯐꯣꯟꯇꯦꯟ ꯀꯧꯕ ꯄ꯭ꯔꯤꯖꯅꯔ ꯑꯃꯅꯁꯨ ꯇꯥꯛꯈꯤꯕꯗꯒꯤ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯖꯤꯛ ꯄ꯭ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯖꯅꯔ ꯄꯨꯝꯕ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯖꯦꯟꯀꯤꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯅꯥꯛꯇ ꯗꯦꯅꯤꯁꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, ꯅꯈꯣꯏꯕꯨ ꯇꯁꯦꯡꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯂꯒꯦ ꯈꯜꯂꯤꯕ꯭ꯔꯥ? ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯖꯔꯕꯒꯦ? ꯃꯁꯤꯗ ꯖꯦꯟꯀꯤꯟꯅ ꯂꯨꯄꯥ 360 ꯑꯣꯏꯒꯗꯕ ꯁꯦꯟꯐꯝ ꯈꯔ ꯁꯤꯒꯥꯔ ꯇ꯭ꯌꯨꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯄꯨꯔꯛꯏ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯅꯤꯁꯅ ꯃꯈꯣꯏꯗ ꯖꯦꯜꯁꯤꯒꯤ ꯆꯦꯛꯁꯤꯜꯂꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯖꯦꯜꯁꯤꯒꯤ ꯆꯦꯛꯄꯜꯁꯤꯡ ꯑꯁꯤ ꯐꯤꯠ 10 ꯍꯦꯟꯅ ꯋꯥꯡꯕꯅꯤ꯫ ꯋꯥꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯕꯥꯔꯕ ꯋꯥꯌꯔꯁꯤꯡ ꯑꯁꯤꯗ ꯀꯥꯔꯨꯕ ꯇꯥꯔꯕꯗꯤ ꯇꯔꯥꯗ ꯌꯥꯎꯔꯤꯕ ꯇꯤꯡꯈꯪꯁꯤꯡ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯅꯁꯥꯗ ꯑꯁꯣꯛꯄꯟꯗꯅ ꯄꯤꯛ ꯊꯟꯒꯅꯤ꯫ ꯁꯥꯔꯆꯂꯥꯏꯠꯁꯤꯡꯅ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯥꯎꯕ ꯖꯦꯜꯁꯤꯡꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯉꯥꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯁꯥꯊꯤꯕ ꯍꯨꯏꯁꯤꯡ ꯊꯥꯗꯣꯛꯄꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯄꯥꯏꯕ ꯒꯥꯔꯗ ꯀꯌꯥ ꯑꯃꯅꯁꯨ ꯖꯦꯜ ꯑꯁꯤꯒꯤ ꯋꯥꯜꯁꯤꯡꯗ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯇꯅꯦꯜꯁꯤꯡꯗꯒꯤ ꯂꯣꯠꯅ ꯐꯥꯎꯗꯨꯅ ꯆꯠꯀꯦ ꯈꯜꯂꯕꯁꯨ ꯇꯅꯦꯜ ꯈꯨꯗꯤꯡꯃꯛꯀꯤ ꯑꯔꯣꯏꯕꯗꯨꯗꯤ ꯖꯦꯜ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯥꯕꯅꯤ꯫ ꯖꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯥꯟꯊꯣꯛꯄ ꯉꯝꯂꯒꯁꯨ ꯖꯪꯒꯜꯁꯨ ꯅꯠꯇꯕ ꯏꯐꯣꯡ ꯐꯣꯡꯕ ꯄꯥꯕ꯭ꯂꯤꯛ ꯁ꯭ꯇ꯭ꯔꯤꯠꯅꯤ ꯂꯩꯔꯤꯕꯁꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗꯁꯨ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯖꯦꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯨꯕꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤꯕꯅꯤ꯫ ꯖꯦꯜ ꯑꯁꯤꯗ ꯂꯩꯅꯕ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯞꯇꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯃꯠꯇꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯈꯣꯏꯁꯦ ꯇꯝꯊꯤꯕ ꯐꯠꯇꯕ ꯀꯃꯜ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯗꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯌꯥꯅꯤꯡꯗꯕ ꯎꯠꯂꯨꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯨꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯑꯔꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯗꯦꯅꯤꯁꯅ ꯋꯥꯐꯝꯁꯤ ꯃꯈꯣꯏꯗ ꯋꯥꯔꯅꯤꯡ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯖꯦꯟꯀꯤꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯐꯦꯟꯅ ꯑꯩꯈꯣꯏꯁꯨ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯑꯣꯏꯔꯨꯕꯒꯤ ꯂꯥꯟꯐꯥ ꯑꯃꯅꯤ, ꯃꯔꯝ ꯑꯗꯨꯅ ꯍꯟꯕ ꯂꯩꯇꯅ ꯃꯈꯥ ꯇꯥꯅ ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯗꯦꯅꯤꯁꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯆꯞ ꯃꯥꯟꯅꯩ, ꯑꯩꯅꯁꯨ ꯅꯈꯣꯏꯗ ꯁꯄꯣꯔꯠ ꯇꯧꯏ꯫ ꯃꯐꯝꯁꯤꯗ ꯄꯨꯝꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯉꯝꯖꯔꯕꯗꯤ ꯅꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯕ ꯑꯣꯏꯌꯨ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯗꯦꯅꯤꯁ ꯑꯁꯤ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅꯇ ꯂꯥꯛꯈꯤꯕ ꯂꯤꯑꯣꯅꯥꯔꯗ ꯐꯣꯟꯇꯦꯟ ꯀꯧꯕ ꯄ꯭ꯔꯤꯖꯅꯔꯁꯤ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛ ꯑꯁꯤ ꯐ꯭ꯔꯦꯟꯁ ꯃꯆꯥ ꯑꯃꯅꯤ꯫ ꯃꯥꯅ ꯆꯠꯈꯤꯕ ꯗꯦꯅꯤꯁꯄꯨ ꯆꯩꯗꯨꯅ ꯍꯥꯏꯔꯛꯏ, ꯗꯦꯅꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯥꯁꯥꯕꯨ ꯊꯨꯒꯥꯏꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩꯗꯤ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯨꯛꯁꯥ ꯁꯥꯟꯅꯅꯤꯡꯗꯦ꯫ ꯁ꯭ꯇꯦꯐꯦꯟꯅ ꯂꯤꯑꯣꯗ ꯍꯪꯂꯛꯏ, ꯃꯃꯥꯡꯗ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯀꯔꯤ ꯀꯔꯤ ꯊꯧꯑꯣꯡꯁꯤꯡ ꯁꯤꯖꯤꯟꯅꯈꯤ? ꯂꯤꯑꯣꯅ ꯖꯦꯜꯁꯤꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯂꯥꯞꯊꯣꯛꯅ ꯆꯠꯄ ꯉꯝꯕ ꯃꯤꯗꯤ ꯌꯥꯎꯈ꯭ꯔꯦ, ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯃꯥꯏ ꯄꯥꯛꯅ ꯖꯦꯜꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯕ ꯃꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯗ ꯅꯥꯟꯊꯣꯛꯅꯕ プラン ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯌꯥꯎꯒꯦ꯫ ꯃꯐꯝꯁꯤ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯃꯣꯡꯐꯝ ꯑꯃꯒꯨꯝꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯑꯩ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯒꯦ ꯈꯜꯂꯕꯗꯤ ꯌꯣꯠꯀꯤ ꯊꯣꯡꯅꯕꯨ ꯈꯥꯔꯕꯁꯨ ꯅꯝꯈꯥꯏꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯅꯈꯣꯏꯗ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯉꯣꯟꯗꯁꯨ ꯄꯥꯎ ꯄꯤꯔꯛꯎ, ꯄꯨꯟꯅ ꯇꯥꯟꯅꯃꯤꯟꯅꯁꯤ꯫ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯁꯦꯜꯁꯤꯡꯗ ꯆꯪꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯜꯂꯛꯂꯦ꯫ ꯃꯇꯥꯡꯁꯤꯗ ꯃꯈꯣꯏꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯦꯞꯇꯦꯟ ꯁ꯭ꯅꯦꯄꯦꯜꯅ ꯌꯥꯝꯅ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯦꯟꯇꯤꯟ ꯍꯣꯜꯗ ꯑꯃꯨꯛ ꯂꯩ꯫ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟꯅ ꯃꯥꯅ ꯂꯣꯠꯅ ꯄꯨꯔꯛꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯕꯨ ꯗꯦꯅꯤꯁꯇ ꯂꯣꯠꯅ ꯑꯃꯨꯛ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯗꯦꯅꯤꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ, ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯍꯥꯛ ꯖꯦꯜ ꯑꯁꯤꯗ ꯆꯍꯤ 4 ꯍꯦꯟꯅꯁꯨ ꯂꯩꯔꯛꯂꯕꯅꯤ꯫ ꯖꯦꯟꯀꯤꯟꯅ ꯄꯤꯔꯛꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯗꯦꯅꯤꯁꯅ ꯇꯨꯠꯄꯦꯁ ꯀꯣꯚꯔ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 12ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯖꯦꯟꯀꯤꯟꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯖꯦꯜ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯗ ꯋꯥꯈꯜ ꯈꯟꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯒꯤ ꯀꯤ ꯍꯣꯜ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯡꯗꯣꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯤꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯆꯦ ꯑꯃ ꯀꯣꯟꯁꯤꯜꯂꯒ ꯀꯤ ꯍꯣꯜ ꯑꯁꯤꯗ ꯊꯤꯡꯖꯤꯟꯗꯨꯅ ꯀꯤ ꯍꯣꯜ ꯑꯁꯤ ꯀꯌꯥꯝ ꯄꯥꯛꯄ ꯑꯃꯗꯤ ꯂꯨꯕꯅ ꯍꯥꯏꯕꯁꯤ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯄꯦꯟꯁꯤꯜ ꯑꯃꯅ ꯌꯦꯛꯊꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯦꯟꯀꯤꯟꯅ ꯂꯤꯑꯣꯗ ꯃꯍꯥꯛꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯡꯒꯤ ꯀꯤ ꯍꯣꯜꯒꯤ ꯄꯥꯛꯄ ꯁꯥꯡꯕ ꯄꯨꯝꯕ ꯑꯣꯜꯂꯒ ꯌꯦꯛꯊꯣꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯀꯤ ꯍꯣꯜ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯆꯥꯅꯕ ꯁꯣꯖꯩ ꯑꯃ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯖꯦꯟꯀꯤꯟꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯂꯤꯑꯣꯅ ꯋꯥꯐꯝ ꯑꯗꯨ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ, ꯃꯁꯤꯗ ꯅꯠꯇꯅ ꯂꯩꯅꯨꯡ ꯇꯧꯔꯒ ꯅꯥꯟꯊꯣꯛꯅꯕꯒꯤ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯑꯩ ꯌꯥꯎꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟꯅ ꯂꯤꯑꯣꯗ ꯍꯥꯏꯔꯤ, ꯑꯩꯈꯣꯏꯅ ꯎꯗꯒꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯦꯛꯇꯅ ꯃꯑꯣꯡꯗ ꯀꯛꯂꯒ ꯁꯣꯖꯩ ꯑꯃ ꯁꯦꯝꯕ ꯌꯥꯏ, ꯃꯁꯤ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯤꯑꯣꯅꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯌꯥꯔꯦ꯫ ꯃꯈꯣꯏꯅ ꯁꯦꯝꯒꯗꯧꯔꯤꯕ ꯁꯣꯖꯩ ꯑꯁꯤ ꯃꯈꯣꯏꯒꯤ ꯎ ꯁꯨꯐꯝꯗꯒꯤ ꯍꯨꯔꯥꯟꯅ ꯂꯧꯔꯒ ꯁꯦꯝꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯁꯨ ꯌꯥꯁꯤꯟꯅꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯈꯣꯏꯒꯤ ꯀꯦꯟꯇꯤꯟ ꯍꯣꯜ ꯑꯁꯤꯗ ꯎꯠꯂꯛꯏ꯫ ꯍꯧꯖꯤꯛ ꯂꯤꯑꯣꯅ ꯃꯈꯣꯏꯒꯤ ꯍꯦꯗ ꯒꯥꯔꯗ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯃꯣꯡꯒꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯡꯒꯣ ꯍꯥꯏꯔꯤꯕ ꯒꯥꯔꯗ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤꯕ ꯁꯣꯖꯩꯁꯤꯡ ꯑꯁꯤ ꯃꯑꯣꯡ ꯃꯨꯟꯅ ꯌꯦꯡꯍꯧ ꯍꯥꯏꯗꯨꯅꯁꯨ ꯖꯦꯟꯀꯤꯟꯗ ꯈꯪꯍꯜꯂꯛꯂꯝꯃꯤ꯫ ꯃꯁꯤ ꯃꯇꯨꯡꯗ ꯃꯥꯅ ꯆꯥꯔꯤꯕ ꯄ꯭ꯂꯦꯠ ꯑꯁꯤ ꯃꯈꯥꯗ ꯊꯥꯗꯗꯨꯅ ꯁ꯭ꯇꯦꯐꯦꯟꯒ ꯃꯔꯩ ꯇꯧꯗꯨꯅ ꯈꯟꯅꯔꯛꯄ ꯁꯥꯖꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯣꯡꯒꯣꯁꯨ ꯃꯈꯣꯏ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯇꯟꯖꯥꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯖꯦꯟꯀꯤꯟꯅ ꯁꯣꯖꯩꯁꯤꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯍꯧꯔꯕꯅꯤ꯫
몽고나 마코이니 무pu 야마 투나 마사 마사이 가다 상신키나버기데목ta 사ung 세르래 스테펜나수 몽고다 마리 tausinduna matam pandahanduna thambaga loinana magi makhwangda yaliba sojaising si yarima kai jenkin munni yenghunabagidamokta chansum piribani masing matungda mongona makoigi sit sengnaba sebari oina leiriba polak hariba amu jati gi nupasibu kausinduna sairiba sing si sengdoknabagidamokta hairi matungda makoi pumba masa masai kamanungda mu thajinkre mathangi sindana jenkinna mahangna mongogi makhwangdagi uhuba sojaising adu munna ningsingduna yekpa horle makatana sanaba matam kiulepa matam amadi mongogi hek manang nakpa tanja khudimak matam manghan batawdana sojaising sta munna muni yenglibani masing matungda mana uhuba sojaising gi saktam sing sibu ningsingduna mu yek thoglibani matawsumna mana matam sangna honabadagi mahakki selgi thong hangdoknaba sojaigi model amadi yekpa mupung phana loisin mangamle masibu mu grab lawduna yekpa suloisile masing matungda sojaisi gi copy ma sananabagi damakta sem saba mu horakle jenkinna makoigi u sufam workshop asidagi sojai sanaba ukak sandpaper na singbu huralaklambi tanjasta officer mongo suma phamsta sangsilaklambi jenkin si yamna pakhatna mana huralaklibu pochai sing asi magi thermo bottle si manungda hapsinduna lotna honaribani mana hapsilibu pochai sing si makhol thoktanabagi damakta makha thangbada phima sutharami asumna mana kanna honaningi tanjasta mongo ste sum sangsilaklibani tanjasta stephenna mongo gi miyeng theidoknaba amadi matam lognanabagi damakta yotpi kauta ama makha soibu saduna suthadarami masda mongo na masata singnaba mo polakpadagi thabak suri pumba leplaga masa masa gi bottle sing di yauriba sing haidoknanabagi damakta khanglakle masdagi thabak suri ba prisoner pumna masa masa gi thermo bottle sing si amamam to oina haidoklamni asumna jenkin gi saruk umug yausilakle ojek jenkin si masada yamna pakhatpa phawrabani magi pakhatpa mong to ista mongo na singnabadagi magi bottle si tap laklamni tasengbadi bottle si makhada sojai semna masak sing hapkhrabani mongo na mahakki thermo bottle si haidok matamdadi karisu thengnadre mahangna bottle si haiduna makhol thokpra haiduna su yeng matamda makhol amata thoktre asumna karimata phaba phangdrabanina jenkin bu thadokre mathangi sindana jenkinna mahangna pusilki pochai sing adu sin aduna mahangna grab logduna yek thokna thamkhraba sogi model si saba haure gamsi na dunu kaksing si samjilaba matungda jail gi blab manakta thamnaga kanghallammi masing matungda sandpaper na matam sangna ituna una saba sojai amadi semba loire asumna saba loiriba sojai si magi kagi thongsta test tawrami mahangna section honaduna thongsi semliba sojai copy sa hangdokpudi ngamle masigi mai pakpas design kin se atapati haraujerami adubu thangnaba mikupta mahaka bungning ba kai bai bu oire maramdi mahaki sales the lori basi thong marol ani oiramle ahan ba thong hangdokpa ngamlabasu ani suba metal na cover oiba thong asidi mapandagi hangdorakadaba thong makhalam oiramle masi ubudagi ma hujik ning ba kai dun leiri mathangi sinda jenkinna liom sung stephen dairi mahangna ahan boina semkiba sojai duna ahan ba thong adubudi hangdokpa ngamle haiduna pautamli wafam sidaba makhoide harauna loiraban jenkin makha tari ani suba thong adudi mapalomdagi hangdokadaba oiramle makha tana mapalomdagi hangdokadaba thong adugi su sojai sananabagi damakta makhoi myam punna khanarami mamangda tokhiba duga chap manana mongogi makhwangdi yauriba sojai singsti jenkin munna muni yengli masing matungda mana amuka su grab logduna model ama yeklam matosuna wana honara matungda so si su semba loire hojek makhoina jealous da leirib si numit chamani hojinkhre aduga hojek ulaliba si prisoners da leiriba prisoner khudimak makhoi makhogi corridor sing si sit sengdopgi thabak tawduna leiri tanjas da liona gat lakpra haiduni yamna muni section ni yengdun leiribani gat sing laktringi gi tanjas logduna jenkin semkiba mapangi thonggi sojai si test tongnana bagi dang to honari asumna sojai si thingjinduna test tawbu matamda thong se hangdokpa ngamle asuma tawusda leiminariba inmate atai su haraudu loiraban adubo hapsuleriba sojai si manungda pandun lehubudagi amuk lokthokpa yadre tanjasta prison guard ama lakpagi makhol tare mastagi jenkina tawriba thawak si lepna nabagi damakta mayam pummana khangalagi adubo jenkina pakhatpag loina hatu hatu lokthokna honarubudagi sojai si tiektu manungda machet ama leyawre mastagi madi amuk hena pakhatpa haibudu oire jenkina manungda pandun lehuriba matek sing si lokthokna bagi damakta yamna kan honari inmate amana screwdriver amalang silaktuna usina sinna utek sing si lokthokpadi ngamawre adubu changsil liba ghat si makhola sum sum naksilakpadagi masibu hundoklamnaga jenkin khonglei thuna thabak tawu saduni yenglaga leiriban mafamsida changsil liba prison guard si anoiba halaman mahak si sanglaba stair sing karakpadagi waraduna makoida yengba tamak yenglamlaga atopa maikai romda oina sathirami mahak hek sakhiba jenkin amuk sensilaktuna hangdoktun leiriba lok si lonsinabagi damakti yeshinduna honarami adubu yeshin mangamre thamoida yamna pakhatba phawgu loina masibu hundoktuna dum thamamle masing matungda jenkin khangsinadaba saduna mahakki phamungda hiptuna leirami hojek mongo haribo officer nupasna sel khudimaki thong mathang mathang lotsinabagi damakta lagribani mongo na sum lakpada jenkin gi hangdoktun leriba thong ma pasi yosilakadore matang sti jenkin di asukki matik pakhatpa phawdagi thak thak nikpa haibdu oirabani mongo na thong silonsin ge haidun hek tobu matamda hangdoktun leriba si ubudagi man munni yengli mahangna soibadagi lonsin khidabara haiduna su khanjana dun leiribani
mahangna soibadagi lonsinkhidaba oiramgani haiduna khandokpaga loinana thongse amuk phajana lonsinlamnaga mahak mafamsidagi satkre mastigi masada pakhatpadagi humangka rubajen kinchu masada pakhatliba si koksare mathangi sindana jealousy lairiba miyoi pumba makoi makoi gi family singa unabagi saktam ulai zenkin gi oinadi mahakpu unaba kanamata lakhide mahaki mama mapasu anaba yaure hairaklam aduga mahaki nungsinari bi dafni haribi nupi dusu amuba jati gi nupi oibanina sarkar na ayaba pibidre Leo gi oinadi mahaki masanupana mahakpu unaba laklam mahaki oina sahi amada amuktang unaba yabgi ayaba pi magi nupi gi bija pibi dabana maram oiraga magi nupi di maga amukta unaba phangdribani hojek Leo gi masanupana hanglai papa mina hainabada kaigumba papa na jealous gi tholakpa matam dudadi aise sahi kulumdoi shuduna pakhang pharani hainai masibu chumbrane papa Masti Leo na topam khangdana window glasses na makhut thamduna hairai ai mafamsida kaisu kuina lairoi ai shoidana maki thuna tholalagadamani Leo na suna hairu digi tanjas to mongona nang nasanu paga makhatana wari sanaba yararoi khudagis na nasanu paga wari sanaba gi ayaba piribsi cancel tawrebani haidun lawre matau suna Leo gi masanu pasi mafamsida gi puthokirami masanu pana mapagi mafamda khudol pot ona pina nabagi damukta purakhiba masamangna sajaba telanga sidi mafamsi tadun lewe tawriba thawdous Leo di penna banamara moiduni yapni shauram adubu mongo haribo officers na mangona nokphet tawduna yengdun lehauki Matangi sindana Zenkin, Stephen, amasung Leo makoi humsi makoi gi sanafam field punduna lei. Matang sida Leo na makoi da idea ma leiri haidana phangdor lei. Man hairi masanu pagi telanga gi string singna puli amo ina si naraga sojei do haptuna mapandagi hangdokadabu thong do hangdokpa yabra haibadu yengsi. Mastigi makoi na hairi mong sida try tawre. Adu makoi na thong hangdokpa matamdadi sojei sidi leithok leishin tawbudi amuk yadre. Mastigi makoi ohumagna kamdawna manungda leina mapandagi thong si hangdokani haina tanaram. Asuna makoi hum wari kan sanringi tanjasta mongona khangudana sangsilalaga nakoina sanari wari edu karino haidan singna mongda hangjilagle masda makoina su thabak tawu saduna kari so topa wari sanade haidan khumjilam hojek Stephena makoina sit sengbada sinari babrum mistake si uda mangonda idea amalaglam mahangna sai sigi asangbaga thongnau dagi thong phawgi arapaga manabra haibadu olagi yengsi haidan olami asuna onduni yenglu matamdadi asang si manaramle maramasna sai si na duna hangdokpu yagani haidan makoi pumna su khanarami Matangi sindana Zenkin na usupam da thabak sudun lai ngai usupam sida leri ba turning machine si ubud mangonda idea am laklami mana broomstick sta turning machine sigum sojei hapnaga leithok lesin yana ba system amada semlami masi sembal or matungda sangyeng tongna na bagidam ta suhonari hanjin cho hangdok na bagidam ta mahang honari asuna honar pisda mana thong su hangdok pangamle masi mai pak pisda Zenkin sa hai ai litana haraujeri Tanjasta petroling saliba gar amana thongnau dagi mabu ugadaba khajik tangairabni mastigi mahak makhata pakthaduna sosi muglok thokna bagi dam to honari bani adubu laibak thiribadi sosi nan thoktur ma pandoina taakirami mastigi Zenkin si pakhatman dagi tawphum khangdaba haibudu oire matokramna sosi khungit kadage haina khandun lermaga mahangna swingam ma sairaga masibu broomstick is the napsilaga sojei sinapsilaga lokhalangna bagi dam tiyam kan honari adubu sojei si amu hek naplagi aduga amu hek makhata taaki asuna thabak si pangthokti yamna matam changba haibudu oire Zenkina matam sangna yamna wana honaduna usina chin sojei si khungit padi gamle hojek Zenkina si pakhatman madagi masa si so thabe thonur leiribani mathangi sinda makoina lansa matam da su Zenkina si masada anxiety leibigi mongda adumang ipa pakhana adum uba phangli hojik mana Leo madi Stephen da manung namadi mapan anim ki thong hangdokpa ngamle haiduna pau tamli wafam sida abda makoi si adokratik haraujarami masi matungda Zenkin amsung Stephen na garden gi thabak tawdun leiri Tanjasta Zenkin na mana semkhiba so pumba jar amada hapsilaba matungda phumjinna bagidam thonari bani makoini na pundun wari watai sanadun leiri wasi mongo hariba officers ni yamna singna mongdi yengdun leiri bani masi matungda mongo na yamna shaw phibam dam khoi tamna sangsilagli hojek Stephen ni manakta mongo na sangsilaktuna karihuma khara hangli wasi Zenkin na su urami Stephen pairam liba khaw subu mongo na hangdoktun su sek yengli masi ubda Zenkin na su kari tholagadege khanduna pakhat mahaki so hapliba jar si hatu phumjinna bahonari bani Hojek mongona magi manakta sangsilaktuna hairei Stephen si garden duty da laibu sunate mahak nangi nanakta kai dobu laklangi bano masdi Zenkin na aina sit senglambagi amora kai khomba lakmani haidun khumjilami mongona saun hairei makha tabdadi nangna sagi thabakti nangna sana tawjau mi yahun ganu masdi Zenkin na hoi sir matungda dei soidana pangthokjage haidun khumli adubu tanjasta mongona Stephen amadi Zenkin ani si yamatoina toni pulli haiduna singnababadi magi thamoida dum phawrabani hojek mongo sima phamsdagi thokrai Tanjasta Dennis na muk sangsilaktuna Zenkin hairei nakoina tawriba singado amuktaga munna khanthago matam leiringe sida tokthohobuna phagani nakoina phaniam honarabasu sniper guard sing astigi nam thokpa haibse araiba thabak haibududi khak oiroi nakoina tawribaduna mai paktrabadi nathwai mangba haibsidi soidrabani
ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯔꯒ ꯅꯈꯣꯏꯅ ꯁꯤꯍꯧꯗꯕ ꯇꯥꯔꯒꯗꯤ ꯖꯦꯜ ꯑꯁꯤꯗ ꯆꯍꯤ 15 ꯑꯃꯒ ꯍꯦꯟꯅ ꯍꯥꯞꯆꯤꯟꯗꯨꯅ ꯁꯥꯡꯊꯅ ꯂꯩꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯗꯦꯅꯤꯁꯅ ꯃꯊꯛꯇ ꯆꯠꯂꯤꯕ ꯁ꯭ꯅꯥꯏꯄꯔ ꯒꯥꯔꯗ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤꯗ ꯆꯠꯂꯤꯕ ꯁ꯭ꯅꯥꯏꯄꯔ ꯄꯥꯏꯕ ꯒꯥꯔꯗ ꯑꯁꯦ ꯃꯀꯣꯛ ꯂꯩꯈꯠꯄ ꯇꯝꯊꯤꯕ ꯅꯨꯄꯥ ꯑꯃꯅꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯕ ꯃꯤꯁꯛꯅꯤ ꯅꯈꯣꯏꯁꯦ ꯌꯥꯝ ꯄꯥꯝꯃꯨꯏ ꯌꯥꯝꯅ ꯅꯧꯔꯤꯕ ꯅꯍꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯃꯨꯞꯃꯦꯟ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯅꯈꯣꯏ ꯑꯃ ꯁꯣꯏꯈꯤꯕꯗ ꯑꯩꯈꯣꯏ ꯄꯨꯝꯕꯗ ꯂꯣꯏꯅ ꯃꯥꯡꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯖꯦꯟꯀꯤꯟꯗꯤ ꯋꯥꯈꯜ ꯈꯛ ꯍꯣꯡꯗꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯁꯤꯗꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯌꯨ ꯃꯁꯤꯗ ꯗꯦꯅꯤꯁꯅ ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯝꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯦꯟꯀꯤꯟꯅ ꯃꯥꯅ ꯂꯩꯔꯤꯕ ꯊꯣꯡ ꯃꯔꯣꯜ ꯑꯅꯤꯈꯛꯀꯤ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯀꯣꯔꯤꯗꯣꯔꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯣꯏꯕ ꯊꯣꯡ ꯑꯁꯤꯁꯨ ꯍꯥꯡꯗꯣꯛꯄ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯩꯃꯤꯟꯅꯔꯤꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡꯁꯤꯗ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯊꯣꯡ 3 ꯐꯥꯎꯕꯗꯤ ꯍꯥꯡꯗꯣꯛꯄ ꯉꯝꯂꯦ ꯂꯦꯝꯍꯧꯔꯤꯕ ꯑꯇꯩ ꯊꯣꯡ 10ꯃꯛꯇꯨꯁꯨ ꯁꯣꯏꯗꯅ ꯍꯥꯡꯗꯣꯛꯄ ꯉꯝꯂꯒꯅꯤ ꯑꯗꯨꯕꯨ ꯏꯟꯃꯦꯠꯁꯤꯡ ꯑꯁꯤꯅꯗꯤ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯗ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯖꯦꯜ ꯑꯁꯤꯗ ꯄꯨꯟꯅ ꯊꯣꯡ ꯀꯌꯥ ꯆꯞ ꯆꯥꯅ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯁꯤꯗ ꯁ꯭ꯇꯦꯐꯦꯟꯅ ꯖꯦꯟꯀꯤꯟꯒꯤ ꯋꯥ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅ ꯍꯥꯏꯔꯛꯏ ꯊꯣꯡ 100 ꯑꯣꯏꯒꯦꯔꯥ ꯑꯣꯏꯅꯤꯡꯕ ꯃꯁꯤꯡ ꯑꯣꯏꯁꯅꯨ ꯍꯦꯛ ꯂꯩꯔꯤꯕ ꯊꯣꯡ ꯃꯈꯩ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯍꯥꯡꯕ ꯉꯝꯂꯒꯗꯕꯅꯤ ꯏꯟꯃꯦꯠ ꯑꯃꯅ ꯈꯨꯝꯂꯛꯏ ꯐꯔꯦꯅꯦ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯐꯗꯨꯅ ꯖꯦꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯂꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯗꯨꯕꯨ ꯃꯄꯥꯟꯒꯤ ꯂꯝꯕꯤꯗꯨꯗꯗꯤ ꯀꯔꯝꯅ ꯆꯠꯀꯅꯤ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯖꯦꯜꯒꯤ ꯗ꯭ꯔꯦꯁ ꯑꯁꯤ ꯁꯦꯠꯂꯒ ꯆꯠꯂꯨꯕꯗꯤ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯤꯆꯝ ꯑꯃꯅ ꯁꯦꯠꯄ ꯐꯤꯖꯣꯜ ꯑꯃꯗꯤ ꯄꯩꯁꯥꯅꯆꯤꯡꯕꯁꯨ ꯃꯌꯥꯝ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯃꯁꯤ ꯃꯌꯥꯝꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯣ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯩ ꯌꯦꯠꯁꯤꯜꯂꯛꯂꯤꯕꯅꯤ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟꯅ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯈꯣꯏꯅ ꯃꯔꯩ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯗꯦꯅꯤꯁ ꯑꯃꯗꯤ ꯂꯤꯌꯣꯅꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯥꯡꯁꯤꯗ ꯂꯤꯌꯣꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯍꯟꯗꯦ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯋꯥꯈꯜꯁꯦ ꯉꯥꯎꯆꯠꯅꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯁꯤꯟꯕꯅꯤ ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯃꯐꯝꯁꯤꯗ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯔꯣꯏ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯍꯟꯕ ꯂꯩꯇꯅ ꯇꯁꯦꯡꯅ ꯂꯥꯟꯊꯦꯡꯅꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯂꯤꯌꯣꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯏ ꯍꯧꯖꯤꯛ ꯁ꯭ꯇꯦꯐꯦꯟꯅ ꯃꯔꯩ ꯇꯧꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯈꯣꯏ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯒꯦ ꯈꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯗꯦꯅꯤꯁꯅ ꯂꯨꯆꯤꯡꯕ ꯏꯟꯃꯦꯠꯁꯤꯡꯅꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯖꯦꯜ ꯑꯁꯤꯗꯒꯤ ꯊꯣꯛꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯏꯌꯥ ꯌꯥꯅꯤꯡꯂꯝꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯍꯧꯈꯤꯕꯅ ꯃꯈꯣꯏꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 203 ꯁꯨꯖꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟꯅ ꯄꯣꯂꯛ ꯍꯥꯏꯔꯤꯕ ꯑꯃꯨꯕ ꯖꯥꯇꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯣꯟꯅ ꯀꯧꯁꯤꯜꯂꯒ ꯖꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯇꯥꯎꯟ ꯑꯁꯤꯒꯤ ꯃꯦꯞ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯥꯅ ꯄꯤꯔꯛꯂꯤꯕ ꯏꯪꯒꯤꯠ ꯑꯁꯤꯕꯨ ꯄꯣꯂꯛꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯏꯔꯨꯖꯅꯕ ꯁꯥꯄꯣꯟꯒ ꯊꯛꯅꯅꯕ ꯆꯨꯔꯨꯞꯀ ꯑꯣꯟꯅꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯐꯝꯁꯤꯗ ꯌꯥꯁꯤꯟꯅꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁ꯭ꯇꯦꯐꯦꯟꯅ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤꯉꯩꯗ ꯊꯪꯅꯕ ꯀꯥꯗ ꯑꯅꯧꯕ ꯂꯥꯛꯄ ꯄ꯭ꯔꯤꯖꯅꯔꯁꯤꯡꯅ ꯁꯦꯠꯂꯛꯄ ꯐꯤꯔꯣꯜꯁꯤꯡ ꯂꯧꯊꯣꯛꯂꯤꯕꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯀꯔꯝꯕ ꯀꯥꯗ ꯊꯝꯕꯒꯦ ꯍꯥꯏꯕꯁꯤꯁꯨ ꯁ꯭ꯇꯦꯐꯦꯟꯅ ꯂꯣꯏꯅ ꯈꯪꯗꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯤꯆꯝ ꯁꯥꯗꯨꯅ ꯁꯦꯠꯄꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯐꯦꯟꯅ ꯖꯦꯟꯀꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯥꯎꯁꯤꯡ ꯑꯁꯤꯕꯨ ꯇꯝꯅꯔꯦ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟꯅ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯏꯟꯃꯦꯠ ꯑꯃꯗ ꯖꯦꯜ ꯑꯁꯤꯒꯤ ꯁ꯭ꯇꯣꯔ ꯔꯨꯝꯒꯤ ꯎꯄꯨꯒꯤ ꯁꯣ ꯑꯗꯨ ꯄꯥꯏꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯇꯟꯖꯥꯁꯤꯗ ꯄꯣꯂꯛꯅ ꯖꯦꯟꯀꯤꯟꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕ ꯃꯦꯞ ꯑꯗꯨ ꯄꯨꯔꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯈꯪꯍꯜꯂꯛꯂꯤ ꯇꯟꯖꯥꯁꯤꯗ ꯄꯣꯂꯛ ꯑꯃꯗꯤ ꯖꯦꯟꯀꯤꯟꯅ ꯂꯣꯟꯅ ꯏꯪꯒꯤꯠ ꯇꯧꯅꯔꯤꯕ ꯑꯁꯤ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟꯅ ꯗꯁꯕꯤꯟ ꯑꯃꯗꯒꯤ ꯃꯦꯞ ꯌꯥꯎꯔꯕ ꯅ꯭ꯌꯨꯁꯄꯦꯄꯔ ꯃꯆꯦꯠ ꯑꯃ ꯂꯧꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯖꯦꯟꯀꯤꯟꯅ ꯑꯃꯨꯛ ꯃꯁꯥꯗꯒꯤ ꯁꯥꯄꯣꯟꯁꯤꯡ ꯑꯃꯗꯤ ꯆꯨꯔꯨ ꯎꯄꯨ ꯗꯁꯕꯤꯟ ꯃꯈꯥꯗ ꯅꯞꯇꯨꯅ ꯊꯝꯖꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯖꯦꯟꯀꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯑꯅꯣꯛ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯅꯣꯛꯁꯤ ꯂꯪꯁꯤꯜꯂꯛꯂꯤ ꯖꯦꯟꯀꯤꯟꯅꯁꯨ ꯑꯅꯣꯛ ꯑꯁꯤ ꯈꯨꯟꯒꯠꯇꯨꯅ ꯎꯞꯂꯒ ꯍꯟꯗꯛꯇꯤ ꯑꯩꯅ ꯁꯦꯡꯅ ꯎꯕ ꯉꯝꯖꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯖꯦꯟꯀꯤꯟꯗ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯋꯥꯐꯝ ꯑꯃꯁꯨ ꯐꯣꯡꯗꯣꯔꯛꯂꯦ ꯅꯪꯅ ꯍꯟꯗꯛ ꯌꯥꯝꯅ ꯂꯣꯏꯅꯈꯤꯕ ꯄꯣꯂꯛ ꯍꯥꯏꯔꯤꯕ ꯎꯆꯤ ꯑꯗꯣ ꯈꯨꯠꯂꯥꯏ ꯂꯣꯟꯅ ꯄꯨꯔꯝꯕꯒꯤ ꯀꯦꯁ ꯑꯃꯗ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯅꯨꯃꯤꯠ 8ꯒꯤ ꯃꯃꯥꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤ ꯑꯩꯅ ꯇꯥꯕꯗ ꯃꯍꯥꯛ ꯑꯁꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯊꯝꯕꯗꯨꯗ ꯁꯤꯕ ꯉꯝꯗꯕꯗꯒꯤ ꯑꯅꯤꯔꯛ ꯍꯟꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯂꯤ ꯍꯥꯏ ꯃꯁꯥꯗो ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯒ ꯌꯥꯝꯅ ꯋꯥꯅ ꯁꯤꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗꯤ ꯁꯔꯀꯥꯔꯅ ꯑꯣꯏꯅ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯕꯅꯤ ꯃꯣꯡꯒꯣꯅ ꯑꯁꯨꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯗꯨꯅ ꯖꯦꯟꯀꯤꯟꯒꯤ ꯊꯃꯣꯏ ꯁꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯦꯝꯅꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯖꯦꯟꯀꯤꯟꯗꯤ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯦ ꯑꯃꯗꯤ ꯆꯠꯅꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯃꯁꯥꯗ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯦꯟꯀꯤꯟꯅ ꯃꯁꯥꯃꯛꯀꯤ ꯗꯃꯤ ꯑꯃ ꯁꯦꯝꯖꯤꯟꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯊꯝꯖꯤꯜꯂꯝꯃꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯑꯅꯣꯏꯕ ꯒꯥꯔꯗ ꯑꯁꯤ ꯏꯁꯩ ꯍꯧꯅ ꯊꯥꯗꯨꯅ ꯄꯣꯊꯥꯔꯤꯉꯩ ꯇꯥꯟꯖꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯂꯤꯌꯣ ꯃꯈꯣꯏꯅ ꯁꯦꯝꯈꯤꯕ ꯁꯣꯁꯤꯡ ꯇꯦꯁ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯣꯟꯅ ꯊꯣꯔꯛꯂꯤ ꯁ꯭ꯇꯦꯐꯦꯟꯗꯤ ꯒꯥꯔꯗ ꯂꯥꯛꯏ ꯂꯥꯛꯇꯦ ꯄꯥꯎ ꯄꯤꯔꯛꯅꯕꯒꯤꯗꯃꯛ ꯃꯁꯥꯃꯛꯀꯤ ꯖꯦꯜꯗ ꯑꯗꯨꯝ ꯂꯩꯍꯜꯍꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡꯁꯤꯡ ꯃꯊꯪ ꯃꯊꯪ ꯍꯥꯡꯗꯣꯛꯇꯨꯅ ꯁ꯭ꯇꯦꯌꯥꯔ ꯑꯁꯤꯗ ꯀꯨꯝꯊꯔꯛꯂꯤꯕꯅꯤ ꯃꯁꯥ ꯅꯣꯏꯕ ꯒꯥꯔꯗ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟꯅ ꯃꯥꯅ ꯁꯦꯝꯈꯤꯕ ꯁꯣ ꯄꯨꯝꯕ ꯀꯔꯝꯕ ꯊꯣꯡꯗ ꯆꯥꯅꯩ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯛꯄ ꯍꯦꯛ ꯌꯥꯕꯒ ꯒꯥꯔꯗ ꯅꯨꯄꯥꯁꯤꯅ ꯊꯥꯔꯝꯂꯤꯕ ꯏꯁꯩ ꯑꯁꯤ ꯃꯨꯊꯠꯈꯤꯔꯝꯃꯤ ꯃꯁꯤꯗ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯂꯤꯌꯣ ꯑꯁꯤ ꯇꯧꯐꯝ ꯈꯪꯗꯅ ꯄꯥꯈꯠꯄ ꯐꯥꯎꯗꯨꯅ ꯂꯩꯔꯦ
ꯍꯧꯖꯤꯛ ꯒꯥꯔꯗ ꯑꯁꯤꯅ ꯆꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯦꯜ ꯑꯁꯤꯒꯤ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯂꯩꯔꯤꯕ ꯎꯄꯨꯁꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯂꯣꯠꯂꯝꯃꯤ ꯎꯄꯨꯁꯤꯒꯤ ꯊꯣꯡꯁꯤ ꯃꯅꯨꯡꯗꯒꯤ ꯂꯣꯟꯗꯨꯅ ꯂꯩꯕ ꯃꯥꯟꯅꯅꯕ ꯁ꯭ꯀ꯭ꯔꯨ ꯃꯆꯥ ꯑꯃꯗ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀ꯭ꯔꯨꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯦꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯒꯥꯔꯗ ꯑꯁꯤ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯦꯜꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯦꯛ ꯇꯧꯅꯅꯕ ꯏꯁꯇꯤꯌꯥꯔ ꯀꯥꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯎꯄꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯍꯥꯡꯕ ꯅꯪꯍꯧꯗꯅ ꯂꯩꯔꯤꯕ ꯊꯣꯡꯁꯤꯡꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯖꯟ ꯒꯥꯔꯗꯁꯤꯅ ꯖꯦꯟꯀꯤꯟꯒꯤ ꯁꯦꯜ ꯑꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯖꯦꯟꯀꯤꯟꯅ ꯃꯁꯥꯃꯛꯀꯤ ꯐꯃꯨꯡꯗ ꯗꯝꯃꯤ ꯁꯦꯝꯗꯨꯅ ꯊꯝꯂꯝꯂꯕꯅꯤꯅ ꯒꯥꯔꯗ ꯅꯨꯄꯥꯁꯤꯅ ꯌꯦꯡꯂꯛꯄꯗ ꯃꯥ ꯇꯨꯝꯂꯤꯕꯣꯏ ꯅꯤꯡꯂꯝꯃꯤ ꯑꯁꯨꯝꯅ ꯁꯦꯜ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯁꯤꯡ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯅ ꯒꯥꯔꯗ ꯑꯁꯤꯅ ꯃꯊꯪ ꯆꯦꯛ ꯇꯧꯗꯨꯅ ꯆꯠꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯥꯔꯗ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯣꯊꯥꯐꯝ ꯀꯥ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯦ ꯒꯥꯔꯗ ꯑꯁꯤ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯂꯤꯑꯣꯟ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯐꯦꯟꯅ ꯂꯣꯛ ꯈꯨꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯛꯂꯤ ꯃꯁꯤꯗꯒꯤ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯂꯤꯑꯣꯟꯅꯁꯨ ꯍꯥꯊꯨꯅ ꯃꯈꯣꯏꯅ ꯍꯥꯡꯗꯣꯛꯂꯝꯕ ꯊꯣꯡꯁꯤꯡ ꯑꯁꯤ ꯃꯊꯪ ꯂꯣꯟꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯒꯥꯔꯗ ꯑꯁꯤ ꯑꯃꯨꯛ ꯏꯁꯇꯤꯌꯥꯔꯗ ꯀꯨꯝꯊꯔꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯂꯣꯠꯈꯤꯕ ꯎꯄꯨꯁꯤꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯣꯠꯂꯤ ꯍꯧꯖꯤꯛ ꯒꯥꯔꯗ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯃꯥꯏꯗ ꯍꯨꯃꯥꯡ ꯃꯔꯤꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯒꯥꯔꯗ ꯑꯁꯤꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯆꯣꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯅꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯇꯧꯁꯨꯝꯅ ꯖꯦꯟꯀꯤꯟ ꯑꯃꯁꯨꯡ ꯂꯤꯑꯣ ꯑꯁꯤ ꯃꯈꯣꯏ ꯀꯥꯗ ꯑꯃꯨꯛ ꯍꯜꯂꯛꯆꯕ ꯉꯝꯖꯔꯦ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯈꯤꯕ ꯁꯣꯖꯦ ꯑꯃꯃꯨꯛ ꯁꯤꯗꯣꯛꯂꯕ ꯃꯇꯨꯡꯗ ꯀꯞ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯦꯜ ꯑꯁꯤꯒꯤ ꯋꯥꯔꯗꯦꯟ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯁ꯭ꯅꯦꯄꯦꯜꯅ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯒ ꯂꯣꯏꯅꯅ ꯖꯦꯟꯀꯤꯟꯒꯤ ꯁꯦꯜ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯁ꯭ꯅꯦꯄꯦꯜꯅ ꯖꯦꯟꯀꯤꯟꯕꯨ ꯃꯈꯣꯡꯅ ꯀꯥꯎꯗꯨꯅꯁꯨ ꯍꯧꯗꯣꯛꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯍꯪꯂꯤ ꯅꯪ ꯅꯁꯥ ꯉꯝꯗꯕ꯭ꯔꯥ ꯅꯥꯕ ꯌꯥꯎꯕ꯭ꯔꯥ ꯖꯦꯟꯀꯤꯟꯅ ꯏꯐꯤꯡ ꯍꯧꯒꯠꯂꯛꯇꯨꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯁ꯭ꯅꯦꯄꯦꯜꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪ ꯅꯅꯥ ꯑꯗꯨ ꯇꯥꯗꯕ꯭ꯔꯥ ꯑꯌꯨꯛꯀꯤ ꯕꯦꯜ ꯈꯤꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯥꯎꯕ ꯅꯪꯅ ꯍꯧꯒꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯖꯦꯟꯀꯤꯟ ꯑꯁꯤ ꯈꯨꯝꯐꯝ ꯈꯪꯗꯅ ꯈꯣꯟꯖꯦꯜ ꯂꯜꯂꯠ ꯇꯧꯗꯨꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁꯥꯔ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯁ꯭ꯅꯦꯄꯦꯜꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯟꯆ ꯇꯥꯏꯝ ꯕꯦꯜ ꯑꯃꯗꯤ ꯏꯚꯤꯅꯤꯡ ꯃꯤꯜ ꯇꯥꯏꯝ ꯕꯦꯜ ꯈꯤꯡꯂꯛꯂꯕꯁꯨ ꯅꯪꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯅꯪ ꯑꯗꯨꯃꯛ ꯁꯦꯜ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯇꯧꯗꯅ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯑꯩ ꯁꯤ ꯖꯦꯜ ꯑꯁꯤꯗ ꯆꯍꯤ 10 ꯍꯦꯟꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯛꯂꯕꯅꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯕ ꯉꯝꯕ ꯃꯤꯁꯛꯅꯤ ꯅꯪꯅ ꯍꯧꯒꯠꯄ ꯉꯝꯗꯅ ꯇꯨꯝꯁꯤꯜꯂꯤꯕꯗꯣ ꯅꯪꯅ ꯋꯥꯕꯒꯤꯅꯤ ꯅꯪꯅ ꯋꯥꯔꯤꯕꯗꯣ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯗꯅ ꯂꯩꯔꯨꯕꯒꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯍꯤꯡꯗ ꯀꯔꯤ ꯇꯧꯔꯒ ꯂꯩ ꯀꯔꯤꯒꯤ ꯇꯨꯝꯗ꯭ꯔꯤꯕꯅꯣ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯋꯥꯍꯪ ꯍꯪꯖꯤꯜꯂꯛꯂꯤꯕꯅꯤ ꯖꯦꯟꯀꯤꯟꯅꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯠꯇ ꯈꯨꯝꯂꯝꯗꯦ ꯁꯥꯔ ꯑꯩ ꯁꯣꯏꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯨꯝꯗꯨꯅ ꯂꯩꯔꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯁ꯭ꯅꯦꯄꯦꯜꯅ ꯆꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯜꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠ ꯄꯨꯝꯕ ꯃꯄꯥꯟ ꯊꯣꯛꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯁꯤꯡ ꯆꯦꯛ ꯇꯧꯔꯝꯃꯤ ꯂꯤꯑꯣꯒꯤ ꯀꯥꯗ ꯗ ꯑꯐ꯭ꯔꯤꯀꯥꯟ ꯆꯥꯏꯜ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯔꯝꯕꯒꯤꯗꯃꯛ ꯂꯤꯑꯣꯕꯨ ꯗꯟꯗꯤ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯗꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯁ꯭ꯅꯦꯄꯦꯜꯅ ꯖꯦꯟꯀꯤꯟꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯕꯨ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯂꯦ ꯇꯟꯖꯥꯁꯤꯗ ꯖꯦꯟꯀꯤꯟꯅ ꯁꯣꯖꯩꯁꯤꯡꯒꯤ ꯎꯀꯛ ꯍꯥꯞꯇꯨꯅ ꯊꯝꯈꯤꯕ ꯀꯞ ꯑꯁꯤ ꯃꯈꯥꯗ ꯇꯥꯔꯛꯂꯦ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯄ ꯐꯥꯎꯔꯕꯅꯤ ꯁ꯭ꯅꯦꯄꯦꯜꯅꯁꯨ ꯎꯀꯛꯁꯤꯡꯁꯤ ꯎꯈ꯭ꯔꯦ ꯃꯥꯅ ꯁꯣꯖꯩ ꯃꯀꯣꯛ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯖꯦꯟꯀꯤꯟꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯁꯤ ꯎꯔꯛꯄꯗꯒꯤ ꯃꯉꯣꯟꯗ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯎꯇꯦꯛ ꯑꯁꯤ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ꯊꯝꯕꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯍꯥꯞꯆꯤꯟꯗꯨꯅꯁꯨ ꯎꯠꯂꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯄꯦꯜꯅ ꯃꯥꯒꯤ ꯀꯥꯗ ꯕ꯭ꯔꯨꯝꯁꯇꯤꯛ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯕ꯭ꯔꯨꯝꯁꯇꯤꯛ ꯑꯁꯤꯗ ꯃꯔꯤ ꯑꯃ ꯄꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯕꯗ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯦ ꯃꯁꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯈꯔꯗꯤ ꯇꯧꯔꯦ ꯑꯗꯨꯕꯨ ꯈꯪꯉꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯁꯤꯡ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯖꯦꯟꯀꯤꯟ ꯑꯁꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯗꯒꯤ ꯄꯦꯅꯤꯛ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯦꯟꯀꯤꯟꯅ ꯃꯁꯥꯃꯛꯅ ꯁꯦꯝꯈꯤꯕ ꯁꯣꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟꯅ ꯄ꯭ꯔꯤꯖꯟ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏꯔꯤꯛ ꯃꯔꯛꯇ ꯂꯣꯟꯗ꯭ꯔꯤ ꯕꯀꯦꯠꯅꯆꯤꯡꯕꯁꯤꯡꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯁꯣ ꯀꯌꯥ ꯑꯃꯁꯨ ꯂꯦꯞꯇꯅ ꯁꯥꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯕ ꯂꯦꯞꯂꯝꯗꯦ ꯃꯇꯧꯁꯨꯝꯅ ꯃꯈꯣꯏꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 104 ꯁꯨꯖꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟ ꯑꯁꯤ ꯃꯌꯥ ꯆꯤꯛꯏ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯗꯣꯛꯇꯔ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤꯁꯤꯗꯤ ꯁꯔꯖꯔꯤ ꯃꯆꯥ ꯑꯃ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯀ꯭ꯂꯤꯅꯤꯛꯇ ꯑꯣꯏꯅ ꯄꯨꯕꯤꯔꯛꯎ ꯃꯁꯤꯗꯒꯤ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯖꯦꯟꯀꯤꯟꯕꯨ ꯖꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯄꯨꯔꯛꯂꯤ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯅ ꯊꯣꯛꯂꯝꯗꯥꯏꯗ ꯖꯦꯜ ꯑꯁꯤꯒꯤ ꯑꯣꯇꯣꯃꯦꯇꯤꯛ ꯗꯣꯔ ꯑꯃ ꯂꯩꯔꯤꯕꯁꯤ ꯍꯥꯡꯗꯣꯛꯅꯕ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯒꯥꯔꯗ ꯑꯃꯗ ꯑꯣꯔꯗꯔ ꯄꯤꯔꯤꯕꯁꯤ ꯖꯦꯟꯀꯤꯟꯅꯁꯨ ꯎꯔꯝꯃꯤ ꯑꯦꯗꯃꯤꯟ ꯔꯨꯝꯗ ꯂꯩꯕ ꯕꯇꯟ ꯑꯃꯗ ꯅꯝꯃꯤ ꯍꯥꯏꯕꯁꯤꯁꯨ ꯖꯦꯟꯀꯤꯟꯅ ꯈꯪꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯟꯀꯤꯟꯕꯨ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯖꯦꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯒꯟ ꯇꯋꯥꯔ ꯑꯃꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯒꯠꯂꯤꯕꯁꯤ ꯖꯦꯟꯀꯤꯟꯅ ꯎꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯦꯟꯀꯤꯟꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯦꯟꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝꯁꯤ ꯍꯧꯗꯣꯛꯂꯤ ꯑꯩꯅ ꯁꯣꯖꯩ 39 ꯍꯦꯟꯅ ꯁꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯣꯖꯩꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯇꯦꯁ ꯇꯧꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯉꯝꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯅꯨꯃꯤꯠ 104 ꯆꯨꯞꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯗꯨꯅ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯛꯄꯗ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯊꯨꯡꯍꯟꯅꯤꯡꯉꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯏꯟꯃꯦꯠꯁꯤꯡ ꯑꯁꯤꯅꯗꯤ ꯌꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤ ꯃꯁꯤꯗ ꯖꯦꯟꯀꯤꯟꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯌꯥꯅꯤꯡꯗ꯭ꯔꯤꯕꯅꯣ
ꯂꯩꯃꯤꯟꯅꯔꯤꯕ ꯏꯟꯃꯦꯠ ꯑꯃꯅ ꯍꯥꯏꯔꯤ ꯃꯄꯥꯟꯗ ꯒꯟ ꯇꯋꯥꯔ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯟꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯇꯨꯅ ꯂꯣꯏꯅ ꯁꯤꯒꯅꯤ ꯃꯗꯨꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯒꯗꯧꯔꯤꯕꯁꯦ ꯃꯤꯁꯇꯔ ꯖꯦꯟꯀꯤꯟꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ ꯒꯟ ꯇꯋꯥꯔ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯥꯒꯠꯍꯧꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯤ ꯃꯤꯁꯇꯔ ꯏꯟꯃꯦꯠ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯄꯥꯟꯗ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯦꯟꯐꯝ ꯂꯣꯠꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯁ꯭ꯇꯦꯐꯦꯟꯅ ꯑꯩꯈꯣꯏꯅ ꯃꯣꯖꯥꯝꯕꯤꯛ ꯕꯣꯔꯗꯔ ꯇꯥꯟꯅ ꯆꯠꯂꯒ ꯇꯥꯟꯖꯥꯅꯤꯌꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯆꯠꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯏꯟꯃꯦꯠꯁꯤꯡ ꯑꯁꯤꯅꯗꯤ ꯖꯦꯜꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯍꯧꯖꯤꯛꯁꯨ ꯏꯌꯥ ꯌꯥꯅꯤꯡꯗ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯃꯔꯩ ꯇꯧꯅꯔꯛꯂꯝꯃꯤ ꯂꯩꯔꯤꯕ ꯑꯇꯩ ꯏꯟꯃꯦꯠꯁꯤꯡ ꯑꯁꯤꯗꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯖꯦꯟꯀꯤꯟ ꯁ꯭ꯇꯦꯐꯦꯟ ꯑꯃꯗꯤ ꯂꯤꯑꯣꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯖꯦꯜꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒꯗꯕꯅꯤꯅ ꯗꯦꯅꯤꯁꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯕꯤꯔꯛꯄ ꯖꯦꯟꯀꯤꯟꯒꯤ ꯄꯩꯁꯥ ꯑꯁꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯖꯦꯟꯀꯤꯟꯒꯤ ꯁꯦꯜ ꯃꯅꯨꯡꯗ ꯆꯪꯁꯤꯟꯃꯤꯟꯅꯔꯛꯂꯤ ꯃꯁꯤꯗ ꯖꯦꯟꯀꯤꯟꯒꯤ ꯐꯃꯨꯡꯗ ꯇꯨꯠꯄꯦꯁ ꯀꯣꯚꯔ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯎꯔꯦ ꯇꯁꯦꯡꯕꯒꯤꯗꯤ ꯇꯨꯠꯄꯦꯁ ꯀꯣꯚꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯦꯅꯤꯁꯅ ꯄꯩꯁꯥꯁꯤꯡ ꯂꯣꯟꯅ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯃꯁꯤ ꯎꯕꯗ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯖꯦꯟꯀꯤꯟꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯇꯨꯠꯄꯦꯁ ꯑꯁꯤ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯇꯨꯠꯄꯦꯁ ꯑꯁꯤ ꯀꯣꯚꯔ ꯃꯅꯝ ꯇꯥꯗꯨꯅꯁꯨ ꯌꯦꯡꯂꯤ ꯀꯣꯚꯔ ꯑꯁꯤꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇ ꯑꯁꯦꯡꯕ ꯇꯨꯠꯄꯦꯁ ꯇꯩꯁꯤꯟꯗꯨꯅ ꯗꯦꯅꯤꯁꯅ ꯊꯝꯂꯝꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯃꯅꯝ ꯇꯥꯕꯗ ꯑꯁꯦꯡꯕ ꯇꯨꯠꯄꯦꯁ ꯑꯣꯏꯔꯕꯣꯏ ꯅꯤꯡꯈ꯭ꯔꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯖꯦꯟꯀꯤꯟ ꯑꯁꯤ ꯃꯁꯥꯒꯤ ꯃꯌꯥ ꯅꯥꯕꯅꯤꯅ ꯇꯨꯠꯄꯦꯁ ꯑꯁꯤ ꯃꯥꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯈꯟꯗꯣꯛꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯀꯦꯞꯇꯦꯟ ꯁ꯭ꯅꯦꯄꯦꯜꯁꯨ ꯖꯦꯟꯀꯤꯟꯒꯤ ꯀꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯖꯦꯟꯀꯤꯟꯕꯨ ꯃꯄꯥꯟꯗ ꯂꯩꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯒꯥꯔꯗꯁꯤꯡ ꯑꯁꯤꯅ ꯀꯥ ꯃꯅꯨꯡꯁꯤꯗ ꯀꯣꯏꯊꯤ ꯊꯤꯍꯜꯂꯝꯃꯤ ꯃꯁꯤꯗ ꯀꯔꯤꯃꯠꯇ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯃꯈꯣꯏ ꯑꯃꯨꯛ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯦꯟꯀꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯔꯣꯟꯕ ꯄꯩꯁꯥ ꯍꯥꯞꯂꯤꯕ ꯇꯨꯠꯄꯦꯁ ꯀꯣꯚꯔ ꯑꯁꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯃꯁꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯑꯔꯣꯟꯕ ꯄꯩꯁꯥ ꯍꯥꯞꯂꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯗꯅ ꯆꯠꯈꯤꯕꯁꯤꯗ ꯉꯁꯥꯏꯗꯒꯤ ꯄꯥꯈꯠꯇꯨꯅ ꯂꯩꯔꯝꯕ ꯖꯦꯟꯀꯤꯟ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯅꯦꯅꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄ꯭ꯔꯤꯇꯣꯔꯤꯌꯥꯒꯤ ꯃꯦꯞ ꯑꯁꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯤꯁꯤꯜꯂꯛꯂꯝꯃꯤ ꯁ꯭ꯇꯦꯐꯦꯟꯅꯁꯨ ꯃꯁꯤ ꯂꯧꯁꯤꯟꯗꯨꯅ ꯌꯦꯡꯂꯒ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯖꯤꯟꯕ ꯉꯝꯂꯦ ꯃꯥꯅ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯐꯛꯂꯥꯡꯗ ꯊꯤꯟꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯍꯧꯖꯤꯜꯂꯛꯄꯅ ꯃꯈꯣꯏꯅ ꯖꯦꯜꯁꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯁꯤ ꯍꯥꯏꯅꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯅꯨꯃꯤꯠ ꯑꯁꯤ ꯈ꯭ꯔꯤꯁꯃꯥꯁ ꯏꯕ ꯅꯨꯃꯤꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤ ꯒꯥꯔꯗ ꯑꯌꯥꯝꯕꯅ ꯁꯨꯇꯤ ꯂꯩꯅꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯖꯦꯟꯀꯤꯟ ꯁ꯭ꯇꯦꯐꯦꯟ ꯑꯃꯁꯨꯡ ꯂꯤꯑꯣꯅꯥꯔꯗ ꯃꯈꯣꯏ ꯍꯨꯝꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯣꯔꯅꯤꯡ ꯁꯤꯞꯀꯤ ꯒꯥꯔꯗꯁꯤꯡꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯈꯣꯏꯒꯤ ꯁꯦꯜꯁꯤꯡꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯅꯤ ꯇꯟꯖꯥꯁꯤꯗ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯔꯝꯕ ꯑꯅꯣꯏꯕ ꯒꯥꯔꯗꯁꯤꯗꯤ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯋꯥꯁꯔꯨꯝꯗ ꯃꯈꯣꯡ ꯍꯥꯝꯕ ꯆꯪꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯍꯥꯟꯕꯗ ꯖꯦꯟꯀꯤꯟꯅ ꯍꯥꯟꯅ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯐꯦꯟ ꯑꯃꯁꯨꯡ ꯂꯤꯑꯣꯒꯤ ꯊꯣꯡꯁꯤꯡ ꯃꯥꯅ ꯑꯃꯨꯛ ꯍꯥꯡꯗꯣꯛꯂꯦ ꯖꯦꯟꯀꯤꯟꯅ ꯗꯦꯅꯤꯁꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯗꯦꯅꯤꯁꯅ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯗꯦꯅꯤꯁꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯠꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯋꯤꯁꯁꯨ ꯄꯤꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯁꯥꯗ ꯐꯤ ꯊꯣꯡꯗꯅ ꯊꯣꯡꯁꯤꯡ ꯃꯊꯪ ꯃꯊꯪ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯒꯥꯔꯗ ꯑꯁꯤ ꯋꯥꯁꯔꯨꯝꯒꯤ ꯇꯣꯏꯂꯦꯠ ꯐꯨꯟꯕꯗꯒꯤ ꯏꯁꯤꯡ ꯍꯩꯊꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯇꯣꯏꯂꯦꯠ ꯑꯁꯤꯗ ꯄ꯭ꯂꯟꯖꯔ ꯑꯃ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯧꯅꯕ ꯁ꯭ꯇꯣꯔꯔꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯒꯥꯔꯗ ꯑꯁꯤꯅ ꯁ꯭ꯇꯣꯔꯔꯨꯝꯗ ꯂꯩꯔꯤꯕ ꯎꯄꯨ ꯑꯁꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯄ꯭ꯂꯟꯖꯔ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯁꯤꯒꯤ ꯎꯄꯨ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯖꯦꯟꯀꯤꯟ ꯀꯥꯡꯕꯨꯅ ꯇꯣꯏꯅ ꯍꯥꯡꯗꯣꯛꯂꯝꯕ ꯍꯥꯏꯕꯗꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯂꯣꯠꯈꯤꯕ ꯎꯄꯨꯗꯨꯅꯤ ꯃꯈꯣꯏꯅ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯃꯇꯝꯗ ꯁ꯭ꯀ꯭ꯔꯨꯗ ꯌꯥꯜꯂꯒ ꯂꯩꯕꯗ ꯋꯥꯏ ꯍꯥꯏꯗꯨꯅ ꯄꯦꯄꯔ ꯀ꯭ꯂꯤꯞ ꯑꯃ ꯁꯤꯖꯤꯟꯅꯈꯤꯕꯗꯒꯤ ꯃꯗꯨꯒꯤ ꯀ꯭ꯂꯤꯞ ꯑꯗꯨ ꯌꯥꯜꯂꯒ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯒꯥꯔꯗ ꯅꯨꯄꯥꯁꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯄꯦꯄꯔ ꯀ꯭ꯂꯤꯞ ꯑꯁꯤ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ ꯃꯁꯤꯕꯨ ꯒꯥꯔꯗ ꯅꯨꯄꯥꯁꯤꯅ ꯈꯨꯟꯒꯠꯇꯨꯅꯁꯨ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯃꯁꯤꯗ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯝꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯖꯦꯟꯀꯤꯟꯒꯤ ꯀꯥꯡꯕꯨꯁꯤ ꯃꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯂꯣꯠꯂꯒ ꯊꯝꯂꯝꯕ ꯃꯤꯆꯝꯒꯤ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯆꯤꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯒꯥꯔꯗ ꯑꯁꯤꯅ ꯄ꯭ꯂꯟꯖꯔ ꯂꯧꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯁ꯭ꯇꯣꯔꯔꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯎꯄꯨ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯎꯄꯨꯒꯤ ꯊꯣꯡ ꯑꯁꯤꯕꯨ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯊꯝꯂꯝꯕ ꯄꯦꯄꯔ ꯀ꯭ꯂꯤꯞ ꯑꯗꯨ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯌꯥꯝꯅ ꯋꯥꯅ ꯎꯄꯨ ꯃꯅꯨꯡꯁꯤꯗ ꯂꯣꯠꯄꯒ ꯂꯣꯏꯅꯅ ꯊꯣꯡꯅꯥ ꯑꯁꯤꯕꯨ ꯌꯥꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯒꯥꯔꯗ ꯑꯁꯤ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯈꯤꯕ ꯄ꯭ꯂꯟꯖꯔ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯝꯅꯅꯕ ꯖꯦꯟꯀꯤꯟ ꯀꯥꯡꯕꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯎꯄꯨ ꯑꯁꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯁꯦꯜ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯗꯦꯅꯤꯁꯅ ꯚꯥꯞ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯗꯦꯅꯤꯁꯅ ꯃꯥꯒꯤ ꯀꯥꯒꯤ ꯕ꯭ꯂꯕ ꯑꯁꯤ ꯊꯨꯒꯥꯏꯔꯦ ꯑꯗꯨꯒ ꯁꯣꯔꯠ ꯁꯥꯔꯀꯤꯠ ꯊꯣꯛꯍꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯀꯣꯔꯤꯗꯣꯔꯗ ꯉꯥꯜꯂꯤꯕ ꯕ꯭ꯂꯕ ꯄꯨꯝꯕ ꯂꯣꯏꯅ ꯃꯨꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯦꯅꯤꯁꯅ ꯂꯥꯎꯗꯨꯅ ꯃꯐꯝꯁꯤꯗ ꯁꯣꯔꯠ ꯁꯥꯔꯀꯤꯠ ꯊꯣꯛꯂꯦ ꯁꯥꯊꯤꯅ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯗꯦꯅꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯇꯩ ꯏꯟꯃꯦꯠꯁꯤꯡꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯊꯛꯁꯤꯗ ꯌꯥꯝꯅ ꯂꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯂꯥꯎ ꯈꯣꯡꯖꯤꯜꯂꯛꯄꯁꯤꯗ ꯑꯅꯣꯏꯕ ꯒꯥꯔꯗ ꯑꯁꯤ ꯖꯦꯟꯀꯤꯟꯒꯤ ꯀꯥꯡꯕꯨꯅ ꯂꯣꯠꯂꯤꯕ ꯎꯄꯨꯁꯤꯗ ꯂꯥꯛꯀꯦ ꯇꯧꯔꯝꯕꯁꯤ ꯇꯣꯛꯊꯣꯛꯂꯒ ꯃꯊꯛꯂꯣꯝꯗ ꯑꯣꯏꯅ ꯀꯥꯈꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯒꯥꯔꯗ ꯅꯨꯄꯥ ꯑꯁꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯈ꯭ꯔꯦ ꯍꯥꯏꯕ ꯍꯦꯛ ꯈꯪꯕꯒ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯊꯨ ꯍꯥꯊꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯂꯩꯔꯤꯕ ꯊꯣꯡ ꯃꯈꯩ ꯃꯊꯪ ꯃꯊꯪ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯂꯤꯑꯣꯅ ꯑꯣꯇꯣꯃꯦꯇꯤꯛ ꯏꯂꯦꯛꯇ꯭ꯔꯤꯛ ꯗꯣꯔ ꯑꯁꯤ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯦꯗꯃꯤꯟ ꯔꯨꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯜꯂꯤꯕ ꯑꯣꯇꯣꯃꯦꯇꯤꯛ ꯗꯣꯔ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯉꯝꯂꯦ ꯃꯁꯤ ꯎꯕꯗ ꯃꯈꯣꯏ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯑꯇꯩ ꯊꯣꯡꯁꯤꯡ ꯃꯊꯪ ꯃꯊꯪ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯤ
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯖꯦꯟꯀꯤꯟꯅ ꯊꯣꯡ ꯑꯃꯗꯤ ꯍꯥꯡꯗꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯁꯤꯗ ꯃꯈꯣꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯤꯑꯣꯅ ꯖꯦꯟꯀꯤꯟꯕꯨ ꯏꯟꯊꯣꯛꯂꯒ ꯃꯥꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒꯗꯤ ꯑꯉꯛꯄ ꯃꯑꯣꯡꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯡꯗꯣꯛꯄ ꯌꯥꯈꯤꯔꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯖꯦꯟꯀꯤꯟꯅ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯄ ꯌꯥꯗ꯭ꯔꯤꯕꯗꯨ ꯃꯍꯥꯛꯅ ꯄꯥꯈꯠꯄꯗꯒꯤ ꯁꯣꯖꯦꯁꯤ ꯃꯅꯨꯡ ꯌꯧꯅ ꯏꯟꯁꯤꯟꯗꯕꯗꯒꯤ ꯑꯣꯏꯔꯝꯂꯦ ꯃꯇꯧ ꯁꯨꯝꯅ ꯃꯊꯪ ꯊꯣꯡꯁꯤꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯍꯥꯡꯗꯣꯛꯀꯗꯕ ꯊꯣꯡꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯊꯣꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗꯒꯤ ꯌꯦꯡꯕꯗ ꯄ꯭ꯔꯤꯖꯟ ꯑꯁꯤꯒꯤ ꯃꯄꯥꯟꯒꯤ ꯒꯦꯠ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯎꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯁꯤꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯅꯕ ꯑꯃꯗꯤ ꯂꯥꯡꯇꯛꯅꯕꯅ ꯄꯤꯛ ꯊꯜꯂꯤ ꯖꯦꯟꯀꯤꯟꯅ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯅ ꯁꯦꯝꯈꯤꯕ ꯁꯣꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯠꯇꯅ ꯊꯣꯡ ꯑꯁꯤꯒ ꯆꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯈꯣꯏ ꯄꯨꯔꯥ ꯑꯣꯏꯅ ꯅꯤꯡꯕ ꯀꯥꯏꯔꯕꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯈꯣꯏꯅ ꯍꯣꯠꯅꯖꯔꯛꯄ ꯄꯨꯝꯕ ꯑꯔꯣꯏꯕ ꯄꯟꯊꯨꯡꯐꯝ ꯌꯧꯔꯝꯗꯥꯏꯁꯤꯗ ꯃꯥꯡꯂꯦ ꯈꯟꯕꯗ ꯃꯈꯣꯏꯁꯤ ꯁꯥꯊꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯖꯦꯟꯀꯤꯟꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯍꯟꯈ꯭ꯔꯁꯤ ꯇꯧꯕꯗꯨꯕꯨ ꯂꯤꯑꯣꯅꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯈꯤꯒꯗꯕꯒꯤ ꯁꯔꯨꯛ ꯒꯥꯔꯗꯁꯤꯡꯁꯤꯅ ꯀꯥꯞꯊꯣꯛꯄ ꯅꯣꯡꯃꯩꯅ ꯄꯥꯝꯗꯨꯅ ꯑꯣꯏꯅ ꯁꯤꯖꯈꯤꯕꯅ ꯐꯩ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯈ꯭ꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯤꯑꯣꯅ ꯊꯣꯡꯁꯤꯗ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯊꯣꯡꯁꯤꯗ ꯃꯈꯨꯠꯅ ꯊꯥꯗꯨꯅ ꯌꯦꯡꯕꯗ ꯊꯣꯡꯕꯥ ꯑꯁꯤ ꯐꯣꯞ ꯐꯣꯞ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ ꯊꯣꯡꯁꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯊꯣꯡꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯂꯤꯑꯣꯅ ꯃꯉꯣꯟꯗ ꯈꯨꯠꯂꯥꯏ ꯑꯃ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯊꯣꯡꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯝꯃꯤ ꯂꯤꯑꯣꯅ ꯊꯣꯡ ꯍꯣꯒꯥꯏꯔꯤꯕ ꯃꯈꯣꯜꯁꯤ ꯌꯥꯝꯅ ꯍꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯦꯟꯀꯤꯟꯅꯗꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯊꯤꯡꯂꯤ ꯑꯗꯨꯒ ꯁ꯭ꯇꯦꯐꯦꯟꯗꯤ ꯒꯥꯔꯗꯁꯤꯡꯅ ꯁꯣꯏꯗꯅ ꯇꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯤꯑꯣꯅ ꯍꯟꯕ ꯂꯩꯇꯅ ꯁ꯭ꯀ꯭ꯔꯨꯗ꯭राꯏꯚꯔ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯡꯁꯤ ꯍꯣꯒꯥꯏꯕꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯐꯛꯇꯣꯛꯄ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯐꯨꯔꯤꯠ ꯑꯃꯨꯛ ꯂꯤꯠꯁꯤꯟꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯖꯦꯜꯁꯤꯒꯤ ꯒꯦꯠ ꯇꯝꯅ ꯌꯧꯁꯤꯜꯂꯛꯂꯦ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯒꯥꯔꯗ ꯑꯃꯗꯤ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯂꯤꯑꯣꯅ ꯒꯦꯠ ꯑꯁꯤ ꯍꯦꯛ ꯎꯕꯒ ꯍꯔꯥꯎꯃꯟꯕꯗꯒꯤ ꯃꯄꯥꯟꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯟꯀꯤꯟ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟꯅ ꯃꯍꯥꯛꯄꯨ ꯒꯥꯔꯗꯅ ꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯐꯥꯔꯤ ꯃꯈꯣꯏꯅ ꯃꯤꯡꯁꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯂꯒ ꯒꯥꯔꯗ ꯑꯁꯤꯅ ꯂꯩꯊꯣꯛꯈꯤꯕ ꯇꯥꯟꯖꯥꯗ ꯇꯞꯅ ꯇꯞꯅ ꯒꯦꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯒꯦꯠ ꯂꯥꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯈꯪꯗꯣꯛꯅꯕ ꯔꯣꯗ ꯃꯦꯞ ꯑꯁꯤꯕꯨ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯁꯨ ꯀꯥꯔ ꯑꯃꯗ ꯂꯦꯞꯇꯨꯅ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯎꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯆꯠꯂꯤꯕꯅꯤ ꯃꯇꯧ ꯁꯨꯝꯅ ꯂꯥꯛꯄꯅ ꯕ꯭ꯂꯦꯛ ꯄꯤꯄꯜꯁꯤꯡꯅ ꯂꯩꯕ ꯀꯣꯂꯣꯅꯤ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗ ꯃꯈꯣꯏꯕꯨ ꯖꯣꯕꯨꯔꯥ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯊꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯑꯉꯧꯕ ꯖꯥꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯐꯝꯁꯤꯗ ꯇꯣꯡꯍꯟꯗꯦ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯖꯦꯟꯀꯤꯟꯅ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯄꯤꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯥ ꯑꯁꯤꯗ ꯍꯥꯏꯖꯔꯤ ꯃꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯥꯁꯤꯅ ꯃꯈꯣꯏꯒꯤ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯥꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯗ ꯌꯥꯕꯤꯕꯒ ꯂꯣꯏꯅꯅ ꯇꯦꯛꯁꯤꯗ ꯀꯥꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯦ ꯃꯇꯧ ꯁꯨꯝꯅ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯦꯛꯁꯤꯁꯤꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯋꯥꯅ ꯍꯣꯠꯅꯖꯔꯛꯈꯤꯕ ꯑꯗꯨꯅ ꯖꯦꯜꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯖꯔꯦ ꯈꯜꯂꯨꯕꯗ ꯃꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯗꯨꯅꯁꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤ ꯑꯃꯗꯤ ꯅꯣꯛꯄ ꯃꯈꯩ ꯅꯣꯛꯂꯝꯂꯒ ꯊꯃꯣꯏꯗ ꯏꯃꯣꯁꯟ ꯐꯥꯎꯕꯗꯒꯤ ꯀꯞꯁꯨ ꯀꯞꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯅ ꯖꯦꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯍꯧꯗꯣꯛꯇꯨꯅ ꯁꯦꯜꯁꯤꯡꯒꯤ ꯊꯣꯡ ꯃꯊꯪ ꯍꯥꯡꯗꯣꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯖꯦꯟꯀꯤꯟꯒꯤ ꯀꯥꯡꯕꯨꯒꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯈ꯭ꯔꯕꯁꯨ ꯃꯄꯥꯟꯗ ꯃꯈꯣꯏꯅ ꯊꯣꯛꯂꯛꯇꯕꯁꯤꯗ ꯃꯉꯣꯟꯗ ꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯣꯡꯒꯣꯅ ꯃꯈꯣꯏ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯣꯡꯒꯣ ꯑꯁꯤꯗꯤ ꯃꯁꯥꯗ ꯉꯛꯄꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ ꯍꯧꯖꯤꯛ ꯃꯣꯡꯒꯣꯅ ꯄꯥꯈꯠꯄ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯖꯦꯜꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯗꯤ ꯊꯃꯣꯏꯗ ꯄꯦꯟꯕ ꯄꯣꯛꯇꯨꯅ ꯇꯨꯃꯤꯟ ꯅꯣꯛꯅꯔꯝꯃꯤ ꯃꯣꯡꯒꯣꯅ ꯖꯦꯜꯁꯤꯗꯒꯤ ꯃꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯂꯥꯝ ꯈꯣꯡꯗꯨꯅ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯎ ꯄꯤꯅꯕ ꯆꯦꯟꯈꯤ ꯑꯁꯨꯝꯅ ꯑꯣꯐꯤꯁꯥꯔ ꯃꯣꯡꯒꯣꯒꯤ ꯃꯥꯏꯊꯤꯕꯁꯤ ꯎꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯁꯤꯅ ꯇꯞꯅ ꯅꯣꯛꯂꯝꯕꯗꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯄꯣꯛꯄꯒ ꯂꯣꯏꯅꯅ ꯂꯥꯎꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯅꯔꯛꯂꯦ ꯖꯦꯜ ꯃꯅꯨꯡꯗꯒꯤ ꯍꯧꯅ ꯈꯣꯡꯂꯤꯕ ꯑꯂꯥꯝꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯤꯑꯣꯅ ꯇꯁꯦꯡꯅ ꯃꯈꯣꯏ ꯖꯦꯜꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ ꯃꯈꯣꯏ ꯀꯥꯡꯕꯨꯅ ꯅꯤꯡꯇꯝꯕ ꯐꯪꯕ ꯉꯝꯖꯔꯤꯕꯁꯤ ꯁꯣꯁꯤꯒꯤ ꯃꯄꯥꯟꯅꯅꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯃꯇꯧ ꯁꯨꯝꯅ ꯎꯠꯄꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯇꯧ ꯀꯔꯝꯅ ꯄꯟꯊꯨꯡꯐꯝ ꯌꯧꯈꯤꯕꯅꯣ ꯍꯥꯏꯕꯗු ꯋꯥꯍꯩꯅ ꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯇꯥꯟꯖꯥꯅꯤꯌꯥ ꯀꯟꯇ꯭ꯔꯤꯒꯤ ꯕꯣꯔꯗꯔ ꯑꯣꯏꯔꯤꯕ ꯃꯣꯖꯥꯝꯕꯤꯛ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯂꯟꯗꯟ ꯇꯥꯟꯅ ꯆꯠꯈꯤ ꯃꯈꯣꯏ ꯑꯍꯨꯝꯕु ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥ ꯁꯤꯟꯕ ꯊꯨꯡꯅ ꯐꯥꯅꯅꯕ ꯀꯣꯏꯊꯤ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯅ ꯂꯨꯆꯤꯡꯕ ANCꯗ ꯃꯈꯥ ꯇꯥꯅ ꯌꯥꯎꯁꯤꯟꯗꯨꯅ ꯑꯄꯥꯔꯊꯥꯏꯗ ꯁꯤꯁꯇꯦꯝꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯃꯈꯥ ꯇꯥꯅ ꯏꯍꯧ ꯍꯧꯕꯗ ꯌꯥꯎꯁꯤꯟꯈꯤ ꯃꯈꯣꯏꯁꯤ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ 1991ꯗ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ ꯗꯦꯅꯤꯁ ꯒꯣꯜꯕꯔꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯆꯍꯤ 19 ꯖꯦꯜꯗ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ 1985ꯗ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯈꯤ ꯇꯤꯝ ꯖꯦꯟꯀꯤꯟꯅ ꯅꯥꯟꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕꯤ ꯅꯨꯄꯤ ꯗꯥꯐꯅꯤꯕꯨ ꯅꯨꯃꯤꯠ 9ꯅꯤ ꯐꯥꯖꯤꯟꯗꯨꯅꯁꯨ ꯊꯝꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯏꯍꯧ ꯍꯧꯔꯛꯄꯗꯒꯤ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯆꯠꯅꯔꯝꯕ ꯑꯦꯄꯥꯔꯊꯥꯏꯗ ꯁꯤꯁꯇꯦꯝ ꯑꯁꯤ 1992ꯗ ꯃꯄꯨꯡ ꯐꯥꯅ ꯊꯨꯞꯆꯤꯟꯈꯤ 1994ꯒꯤ ꯃꯇꯝꯗ ANCꯒꯤ ꯂꯨꯆꯤꯡꯕ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯕꯨ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯚꯣꯠ ꯇꯧꯗꯨꯅ ꯈꯟꯈꯤ ꯃꯁꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯎꯠꯂꯤꯕꯁꯤ ꯐꯤꯂꯝ ꯑꯁꯤꯗ ꯑꯦꯛꯇꯔꯁꯤꯡꯅ ꯂꯧꯈꯤꯕ ꯑꯁꯦꯡꯕ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗු ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯤ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯇꯤꯝ ꯖꯦꯟꯀꯤꯟ ꯁ꯭ꯇꯦꯐꯦꯟ ꯂꯤ ꯑꯃꯗꯤ ꯗꯦꯅꯤꯁ ꯒꯣꯜꯕꯔꯒꯁꯨ ꯎꯍꯜꯂꯛꯂꯤ
तबुदबु लियोनार्ड फोंटेन हारिबु नुपासिगी असेंग सकतमदी फिल्म इस उथोकलमद्रे मतौ सुमना सकतम सिंसी उत्पग लोइनाना फज्जरबा असेंग वारीदु युमफम ओइरगा नमखिबु फिल्म सी मतांग इस लोइसिल्ले ngasiगी आइगे एक्सप्लेनेशन सि कमदुबगे हाइबदु कमेंट बॉक्स ता थंबिरमु आइना हाइबदु सोइखिबा लानखिबा मदि सिधौ याव मतमदा मयामदा ngakpiu हाइबु वाफम सु थमजरी वीडियो बु लाइक तौबा मदि शेयर तौबु सु काउबिगनु मतौ सुमना इंटरनेशनल मूवी सिंगी मणिपुरी दा एक्सप्लेनेशन ताबि नवगी दमकता आइगे मूवी स्टोरी मणिपुर हाइबा चैनल सिबु सब्सक्राइब तौबिउ मसिगे लोइना ngasiगी वीडियो सि मतांग इस लोइसिनजरगे संजित शर्मना मयामबो अमुका ना खुरुमजरी